Mayambo khurumjari agenda Manipur anauba edition amda mayambo taram oksari lonena ngasi agenda Manipur topic asi Manipur da akhoi UR habalamda mamo oibina architect adi yum design tarba singsigi kari thodang legi mkhoina kari lobu yabge habgi matang da khoina ngasi khanan nezamni role of architect in earthquake prone area in Manipur sigi matang dani yamna nuai jaw phomna ngasi gi matang ta khanan nena ba akhoi studio number 2 da lengsin do lebi se amafta ai action mata leise pi bo soba sibdi ta kangla poni tamu ahma taram oksari welcome to agenda Manipur aduga hek thangnabda leisna ai yama b Kristo Kumar Sharma president Manipur architect from ni yama usutram oksari and welcome to agenda Manipur aduga ai hek right leisna Ejoy Chandra Sharma vice president Manipur architect from ni yama usutram oksari and welcome to agenda Manipur tamu ahma ta khangjani posik mayamna yamna singna bo phum makhak lei Manipur si earthquake zone ismaram se kaigina topa India gi state mayam khak lei aduga North Eastern region, especially Manipur, yauna Manipur na earthquake zone of Bimaram se, must climatic condition dra, not a geographical condition, kari film na Manipur se, earthquake seismic zone na high Bimaram. Manipur na earthquake zone number 5 tele. Zone si one day na 5 hole mi matamamada. Adu zone 1 si tokraga 2 day horaga 5 hole. 5 is na quite a conver mapamni. Sigi 5 sigi manung da koi Manipur se le. Earthquake se kamaino oibano da akhoi plate ani gumbane plate me amam lei major plate taruk lom lei adu manung da akhoi India plate ana akhoi na leiriba plate se siga akhoi Euro Asia plate ana akhoi Europe ki Russia ga akhoi Russia ga China ga gi plate se gi makha se da India gi plate se sum changchen ba sine changchalak pasina kamai to ge da Himalaya gi chingse sum wangkhalak paneba ara Himalaya gi chingsang se wangkhalak pasi sahi amada akhoi khujin growth tawse samaina sahi amagi manungda 52 mm wangkhale adana masigi wangkhake ba saruk sina kamai torke da asagi amagi India gi place na makhara sum changhen ba adagi Euro Asia place na mathak sum le samai sum changhelak ko samai do mafam ghara de energy se sum accumulate sum torle ganda moye se kuina kushala kan magi energy je mafam ghara de thador pone sigi thador po se dane earthquake thole ise aduna akhoi thoi se plate ani gi samnabam dani aduna akhoi na Manipur na leiriba mafam si zone number 5 ta zone number 5 si prithvi man da khwai gi kanba earthquake ki manungda amani ai ga matang sim khani ni si mawang su Manipur da earthquake me ama yuar habi thodong thokre do hatak si ta dana handak dir prediction so amta yaw da thokre handak ki thoki poto yamna mi pai ngai pon kan madu 1 minute kumba sangamagadi magi action of damage the collateral damage ki sang photo yom ba yabi film mani ado hantak ki matang sta kari gidam tan khogi seismic department level no or any related department madu hadu pangam disi kan ado ani sum tanda Manipur se sahi kya lekanda khoi earthquake se thokpa yabi possibility le yam phasaba question ne ado handaki jwar haba habisidi khona prediction to bangam mapona team jidi natural calamities la koni jwar habase kogi tectonic plate lengbadagi su oi volcanic ta su oi ado masidi khona prediction to bangam da pone adubu hakre hakibasida khona yam ure handaki matang to kogi building ayam ba damage tawba dagi even laiba yadan ningai ba yamna thingnare masida kogi PWD ki kanoga engineer singa kuchana mapan ki engineer phawa kuchana koi ni kadai da kari soibano structure da soibara nataga koi quality control work pagira nataga materials sing do yamna lumba gira haibidi jor habasida building damage oibagi maram se yamna laikre haidi soil settlement phataba dagi koi check the hairo ama bilamati da hairo koi beam column mayam gi weak bonding haija batare ama ga napsan na bagi sigumba adagi mo technique ta koi gi improper oiba technique construction sida su oiba su yai aduga koi gi lack of awareness koi mi ayamana yum sabam tamda johar si haragati ai gi yum sin ngai ga tra kadai da crack chali even hana crack chatna koi gi khangaba ba koi yum bu sing se semjan na te mrandi jo ha basi tamangam de kaidonga ha doinu su khangba ngam da bani na kanam te semjan na te even aina yamna ure koi locality ba da koi crack wall crack satpa
ꯌꯥꯝꯅ ꯎꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯍꯟꯗꯛꯀꯤ ꯖ꯭ꯋꯥꯔ ꯍꯥꯕꯁꯤꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯔꯛꯑꯦ ꯃꯔꯝꯗꯤ ꯍꯥꯟꯅꯗꯤ ꯌꯨꯝ ꯁꯥꯕꯁꯤꯡꯗ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯌꯥꯝꯅ ꯍꯥꯞꯅꯤꯡꯉꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯖ꯭ꯋꯥꯔ ꯍꯥꯕꯒꯤ ꯃꯇꯨꯡꯗ ꯗꯤꯖꯥꯏꯟ ꯇꯧꯕ ꯃꯇꯝꯗ ꯌꯨꯝꯕꯨꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯌꯣꯠ ꯄꯥꯝꯃꯨꯔꯝꯕꯗꯣ ꯄꯥꯝꯃꯨꯔꯛꯇꯔꯦ ꯑꯗꯒꯤ ꯎꯈꯣꯡꯁꯤ ꯑꯩꯈꯣꯏꯅ 400 mm ꯍꯥꯏꯗꯤ ꯏꯟꯆꯤ 13 ꯏꯟꯆꯤ 14 इवन फुटकी स्क्वायर फाउ सानिंगदे अखोई युम्बुसिंगदोसिना अखोई इंची 10 गुम्बा 10 13 गुम्बा अदगी इंची 13 इंजीनियर स्ट्रक्चर इंची 13 ओइसी हाइबसिदा युम्बुसिना ngangnabad awaba mane मरमदि मोइना अखोई योट याम तिंगिदरा दे पैसा लेतदना साबनी अदु तौबनी अदुबु युम हाइबसिदि अखोई लाइफ टाइम दा अमु खतने मी मन सानरिसे अदु पैसा पाइबा मीबुदि युम मरि मा सारंबे याई लाइफ टाइम दा अखोइन लेदुसि युमनी हादि युम सितेगदि मी सिदोइनेबा आदि अर्थक्वेक नदि मी हाते अदु युम सिननि मी सिदोइसे अदुदि अखोइन साबे मुसे अखोइगे अर्थक्वेक दा सेफ ओइनाबा आदि इंजीनियर न पीबा आर्किटेक्ट न पीबा नियम दु सब साना सागे हाबे वाखनजे पब्लिक सिंजे इरै लेते यातुंगजे आइगानाय यामेक्सना पब्लिक से अवेयरनेस म वाटपन नम्बर मकन अखोइगे unnecessary ba natural calamity singda unnecessary na khoda awaba risk jam pui habni tamang tang sil laksin si Imphal municipal council ha mati Imphal municipal corporation ongre adu according to the IMC gi matungina yum sabi bylaw yam le hai Imphal municipal area da adu ngasi bod implement to budi ta sinma earthquake zone seismic zone se khang matung da ngasi bod masi utri bu pose IMC gi maran se kra bod lein lo IMC gi maran si bobo yam chong lei re Imphal municipal council gi authority si atu ki matik magi target am lei gedamni target to cry for like the prajadi awareness people target am like the hajari engineer sing jo amam da harga yum sari ba kangbu engineer sing tana da misti sing tana nga ka saba sima su yam job problem amne adigi akhoi gi awareness wat pa Imphal shor khang tari awareness people ne obe yaroi jingnung manung da leri ba jingi hill gi district sing manung hanjat mahum jing sida masi karam haina to budagi fc awareness people ta ba you are high ba basically matam na porakpani kana rasu kana bu khangal moy tsunami to bodore have warning to the hujiti phabangame leire hajariba madugi port mayam du phana blere adugo jwa hapagi pochi kanada su takpang moy khangbu sungam moy adu warga de khoi kai dai you are have sing akong na boi kari awareness people ta ge have se Imphal municipal council na madugi hona batai Manipur gi PWD bi hona batai ari architect sing sina raga architect sing gi matik magundo madu khanghal laga mad tongan ba district sing jing gi manung hanjen na le bi sing sida akhoi sari Imphal shor de khangbdi am laib electronic media na yogdaba mafam sing de kramai tong na khangda ge manung hanjen mafam sing kramai tong khangda ge madu awari jila sing de madu gi awareness pi ba mathok tai ba awareness pi de kramai khangdu na praja sing de khangwai sungkhang khangwai silent ne jing de le bi chin nok jing le je silent ni yum ma de tumin le jaraga yum ma de potha jaraga le bi adugi timing du ne ba arga municipal council na Imphal shor man ko chagali ba dol phura dolan me am je masi mathon asuk am wang sagali se magi ek madi le je municipal council gi ek tu madu implement to bungam je de machin ngak tani moin hari me am je Imphal municipal council na hari me am je asa chi re yam phajam je thok kharponi phura dolan asuk te no wang sabi yaroi adu to bu yaroi hebo poti mayam ma le gane ba aduga machin khak tane ba chin khak tane chin ga khut ka mane bi implement to bi usine haina thabok oina pangthok pi ba thabok oina pangthok pi adu kan da mi praja miyam khang ga bani implement to bungam moi de potu order ta bi no implement to bungam moi chana halo te bungam moi de potu implement to bungam moi de bodi order ta bi mathok ta di order ta bi no madu phagi ta to kane ba UI ba se yam dangerous oi report amne hana hagri bi ma kaithel number 2 3 kai re damage ore Manipur sarkar ki works minister na quality control yaudre hare quality control togdre hare quality control togdre haiba port ama puthopang ama kari gi punishment pi ngamdri no ha sini na ina sarkar sida hangningi se sarkar sida ina hangiba question chi machine sarkar na kari khumdori ge works machi masamang na cycle aga quality control togdre hare ni quality control togdre hare lauthomi bamana quality control togde company du kari ge kanu pi ngamro Kolkata flyover beach te matamda ngarang nan FIR lawrisdi khuduk te FIR lorga mi tara pharisdi Hyderabad ki company kari ki pharo deno kari ki toroi deno chinna nga ka to mino leipang miyam khang thabuk to biyo khuting thopiyo chinga khut ka manabiyo thabuk oina pangthok ke ni ngari order tabno oya brai che do order tab dilai hraponi ne che do order tab dilai hraponi implement to boduni chinga khut ka manabiyo chinga khut ka manar kan sasan gi mayek chengba
अरंग तागदबनेबा शासन लेरिबकी मयेक हनबियो फजना प्रजा म्याम खंगनबियो सिने इन थमजनिंगे मरम मदुन इम्फाल म्युनिसिपालिटी सुनो मागी चन्न पथा म्याम दो मदु इन थबक तोबियो मदु इंद्रदि कानदे सोमदंग हालेरगा ना ऑर्डर अमा तारकपा जे दोलान फुरा दोलान मथोन सुकेन साबे यारोय मदुगे दु तोबु यारोय हेन पारवा ताबा अरि प्रजा म्याम छु आर्टिटेक्ट लेछि तानदबा माना माना निंगबा असागी कनु सिंगसे मिस्त्री न सो दुम आर्टिटेक्ट ओइग्रे होदि हुजिसे मिस्त्री ना आर्टिटेक्ट ओइरकबदे नि ngase खुदोंग थि म्याम नंगिसे मिस्त्री से इंजीनियर नते आर्टिटेक्ट नते तोगान तोगान मागी लेजरी मथोदो तहनगदबनेबा आर्टिटेक्ट ओइबो पोतानाबियो कंस्ट्रक्शन की साइड कंस्ट्रक्शन की पीडब्ल्यू इंजीनियर तादबियो थोंग साबद खंगदे अमा तौबद खंगदे मदुदि नतना मिसी नेक्सलनि अइना निंगबदा मथोलोम हाइगलो अरे यो तु नत्रा कनो 12 दो तौगदा हाफ 12 दो की तौगदो 6 हापचलनि 16 हापकदो 8 हापचलनि निंग हाइरा कांदना स्वाय लोइरेने ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤ ꯂꯨꯄꯥ ꯂꯥꯛ ꯀꯨꯟ ꯆꯪꯒꯗꯕ ꯌꯨꯝ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯂꯩꯒꯗꯤ ꯃꯁꯤꯒꯤ ꯃꯊꯛꯁꯦ ꯍꯩꯒꯠꯂꯒ ꯌꯥꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯕꯗꯣ ꯂꯥꯁꯇ ꯂꯥꯛ ꯀꯨꯟ ꯆꯪꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩ ꯑꯩꯒ ꯖꯣꯏꯆꯟꯗ꯭ꯔꯗꯒꯤ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯁꯤ ꯃꯅꯤꯄꯨꯔꯗ ꯃꯇꯝꯗ ꯌꯨꯋꯥ ꯍꯥꯔꯝꯕꯒꯤ ꯆꯥꯡꯁꯤ ꯏꯟꯇꯦꯟꯁꯤꯇꯤ ꯑꯦꯛꯁꯟ ꯑꯣꯐ ꯗꯦꯃꯦꯖ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯟ ꯑꯣꯐ ꯃꯥꯒꯤ ꯏꯟꯇꯦꯟꯁꯤꯇꯤꯗꯣ ꯍꯧꯖꯤꯛꯇꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯃꯤ ꯑꯃꯈꯛ ꯇꯥꯔꯦ ꯃꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀ꯭ꯋꯦꯛꯁꯦ ꯌꯨꯋꯥ ꯍꯥꯔꯕꯒꯤ ꯆꯥꯡꯁꯤ ꯍꯦꯟꯒꯠꯂꯛꯄ꯭ꯔꯥ ꯍꯦꯟꯒꯠꯂꯛꯇꯕ꯭ꯔꯥ ꯀꯔꯤꯅ ꯐꯦꯛꯇꯔꯅ ꯗꯤꯇꯔꯃꯤꯟ ꯇꯧꯏ ꯃꯁꯤ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯌꯨꯑꯥꯔ ꯍꯥꯕꯒꯤ ꯀꯩꯅꯣꯁꯤ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯏ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯗꯤ ꯍꯦꯟꯒꯠꯂꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀ꯭ꯋꯦꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯔ ꯑꯥꯔꯠꯀ꯭ꯋꯦꯛ ꯃꯦꯖꯔ ꯑꯥꯔꯠꯀ꯭ꯋꯦꯛ ꯑꯗꯒꯤ ꯃꯤꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯦꯔꯤꯌꯥ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯈꯤꯕ ꯍꯤꯃꯥꯂꯌꯟꯒꯤ ꯕꯦꯜꯠꯁꯦ ꯁꯤꯗꯗꯤ ꯑꯥꯔꯠꯀ꯭ꯋꯦꯛꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯁꯨ ꯑꯗꯨꯝ ꯊꯣꯛꯄꯖꯥꯠꯅꯤ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏꯒꯤ 3 ꯐꯥꯎꯒꯤ 4 ꯐꯥꯎꯒꯤ ꯃꯌꯥꯗ ꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯐꯤꯜ ꯇꯧꯕ ꯉꯝꯗꯦ ꯁꯨꯃꯥꯏꯅꯁꯨ ꯍꯥꯏ ꯑꯩꯈꯣꯏ ꯁꯨꯝꯕ ꯃꯆꯥꯁꯤꯗꯤ ꯀꯔꯝꯕꯅ ꯈꯪꯒꯦꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯨꯝꯕ ꯎꯆꯦꯛꯀꯨꯝꯕꯁꯤꯅ ꯃꯣꯏꯗꯗꯤ ꯐꯤꯜ ꯇꯧꯕ ꯑꯗꯨꯒ ꯁꯔꯠꯀ ꯆꯦꯟꯈꯤꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯗꯒꯤ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯔꯚꯁ ꯌꯥꯝ ꯆꯠꯀꯟꯕ ꯃꯤꯁꯦ ꯃꯣꯏꯗ ꯐꯤꯜ ꯇꯧꯕ ꯉꯝꯃꯦꯅ ꯑꯁꯨꯃꯥꯏꯅꯁꯨ ꯄꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯇ ꯀꯥꯔꯛꯏꯕ ꯑꯩꯈꯣꯏꯒꯤ 5ꯇꯩꯅ 6 ꯐꯥꯎ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯍꯥꯈ꯭ꯔꯤꯕ 7 ꯐꯥꯎꯒꯤ ꯃꯈꯥꯁꯦ ꯁꯤꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯃꯣꯗꯔꯦꯠ ꯑꯥꯔꯠꯀ꯭ꯋꯦꯛꯅꯦꯕ ꯑꯗ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯇꯦꯛꯂꯛꯄ ꯌꯥꯏ ꯑꯗꯒꯤ ꯐꯖꯅ ꯁꯥꯗ꯭ꯔꯒꯗꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯦꯟꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯒ꯭ꯔꯦꯠ ꯑꯥꯔꯠꯀ꯭ꯋꯦꯛ ꯑꯅ ꯂꯩꯔꯤꯕ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯑꯥꯔꯠꯀ꯭ꯋꯦꯛ 19 ꯑꯩ ꯇꯥꯔꯤꯛꯇꯨꯗꯤ ꯆꯞ ꯆꯥꯕ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯁꯥꯝ ꯑꯥꯔꯠꯀ꯭ꯋꯦꯛ ꯑꯗꯩ ꯀꯁꯥꯔ ꯑꯥꯔꯠꯀ꯭ꯋꯦꯛ ꯑꯅ 8ꯀꯤ ꯁ꯭ꯀꯦꯜ ꯐꯥꯎꯕ ꯌꯧꯕ ꯍꯥꯈ꯭ꯔꯦ ꯑꯗ ꯃꯁꯤ ꯍꯥꯕ ꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯁꯤ ꯍꯥꯈ꯭ꯔꯕꯅꯤꯅ ꯍꯥꯔꯛꯄ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯑꯗ ꯍꯥꯔꯛꯄ ꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯐꯤꯜ ꯇꯧꯈꯤꯕ 6.7ꯗ ꯍꯥꯔꯤꯕꯁꯦ ꯁꯤꯗꯒꯤ 7.7 ꯍꯦꯛ ꯌꯧꯕ ꯀꯥꯟꯗ ꯃꯁꯤꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯗ ꯑꯩꯈꯣꯏ ꯇꯧꯔꯛꯀꯗꯣꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯅꯍꯥꯟ ꯍꯥꯔꯈꯤꯕꯗꯤ 31 ꯇꯥꯏꯝꯁꯅꯦ ꯃꯥꯒꯤ ꯏꯅꯔꯖꯤꯅ ꯄꯤꯊꯣꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯅꯍꯥꯟꯒꯤ 6.7ꯗ ꯌꯨꯝ ꯇꯦꯛꯇ꯭ꯔꯦ ꯃꯤ ꯁꯣꯛꯇ꯭ꯔꯦꯅ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯇ꯭ꯔꯅ ꯂꯩꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯖꯨꯋꯥꯔ ꯑꯆꯧꯕ ꯍꯥꯕ ꯃꯐꯝ ꯑꯣꯏꯕꯅꯤ나 ꯇꯦꯛꯈꯤꯗ꯭ꯔꯦ ꯂꯥꯏꯕꯛ ꯐꯔꯦ ꯌꯥꯝ ꯐꯔꯦ ꯑꯗꯨꯒꯗꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤꯅꯤꯅ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯗꯒꯦꯕ ꯇꯦꯛꯇꯕ ꯃꯤꯗꯨ ꯌꯨꯝꯗꯨꯅ ꯀꯃꯥꯏꯅ ꯁꯦꯝꯖꯤꯟꯒꯅꯤ ꯑꯗꯩ ꯑꯩꯈꯣꯏ ꯇꯧꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯤꯇꯦꯛꯀꯤ ꯂꯥꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯏꯟꯖꯤꯅꯤꯌꯥꯔꯒꯤ ꯂꯥꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯂꯥꯜꯂꯝꯕ ꯌꯥꯏ ꯃꯤꯁꯇ꯭ꯔꯤꯒꯤ ꯁꯥꯏꯠꯇꯒꯤ ꯂꯥꯜꯂꯝꯕ ꯌꯥꯏ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯨꯡꯗ ꯊꯣꯛꯂꯛꯀꯥꯟꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏ ꯇꯥꯟꯅꯕ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯕ ꯇꯥꯏꯌꯦꯕ ꯑꯗ ꯌꯨꯝ ꯑꯃ ꯁꯥꯕ ꯀꯥꯟꯗ ꯃꯥꯒꯤ ꯔꯣꯜꯁꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯌꯥꯝꯁꯦ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯄꯟꯖꯒꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯄ꯭ꯂꯥꯅꯔ ꯑꯃ ꯆꯪꯉꯦꯕ ꯄ꯭ꯂꯥꯅꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯎꯟ ꯄ꯭ꯂꯥꯅꯤꯡꯒ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯝꯐꯦꯜ ꯑꯦꯔꯤꯌꯥꯗ ꯌꯨꯝ ꯁꯥꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯂꯝꯐꯦꯜ ꯑꯦꯔꯤꯌꯥꯁꯤꯗ ꯌꯨꯝ ꯁꯥ ꯇꯥꯔꯗꯤ ꯃꯊꯣꯟ 2ꯗꯤ ꯍꯦꯟꯅ ꯁꯥꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯌꯨꯝ ꯁꯥꯒꯅꯤ ꯀꯥꯏꯅ ꯃꯥꯒꯤ ꯖꯣꯅꯤꯡ ꯈꯥꯏꯗꯣꯛꯀꯅꯤ ꯑꯗꯩ ꯕꯖꯥꯔ ꯑꯦꯔꯤꯌꯥ ꯑꯣꯏꯔꯒꯗꯤ ꯃꯊꯣꯟ 3 ꯅꯠꯇ꯭ꯔꯒ 5 ꯅꯠꯇ꯭ꯔꯒ 6 ꯍꯥꯏꯕꯁꯤ ꯃꯣꯏꯅ ꯂꯣꯏ ꯒꯥꯏꯗꯂꯥꯏꯟ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯒꯥꯏꯗꯂꯥꯏꯟꯗꯨꯒꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯥꯕ ꯌꯥꯔꯣꯏꯗꯕ ꯃꯐꯝꯗ ꯌꯨꯝ ꯁꯥꯖꯤꯜꯂꯒꯗꯤ ꯇꯦꯛꯂꯛꯄ ꯌꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯨꯝ ꯁꯥꯕꯁꯤꯗ ꯃꯥꯒꯤ ꯒꯥꯏꯗꯂꯥꯏꯟ ꯃꯌꯥꯝꯁꯤ ꯃꯐꯝ ꯆꯥꯅ ꯄꯤꯔꯒ ꯃꯗꯨ ꯐꯣꯂꯣ ꯇꯧꯅꯕ ꯃꯗꯨꯒꯤ ꯁꯦꯝꯃꯤꯕꯗꯨꯅ ꯇꯥꯎꯟ ꯄ꯭ꯂꯥꯅꯔ ꯑꯩꯈꯣꯏꯒꯤ ꯃꯁꯇꯔ ꯄ꯭ꯂꯥꯟ ꯍꯥꯏꯅ ꯇꯧꯕ ꯀꯥꯡꯕꯨꯁꯤꯅ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜ ꯏꯟꯖꯤꯅꯤꯌꯥꯔ ꯑꯅ ꯑꯃ ꯂꯩꯒꯅꯤ ꯂꯩꯕꯥꯛꯁꯤ ꯀꯌꯥꯝ ꯀꯜꯂꯤ ꯀꯌꯥꯝ ꯄꯨꯏ ꯀꯌꯥꯝ ꯀꯜꯂꯤ ꯑꯗꯨꯑꯣꯏꯗꯤ ꯁꯤꯒꯤ ꯃꯐꯝꯁꯤ ꯌꯨꯝ ꯑꯁꯨꯛ ꯁꯥꯕ ꯌꯥꯅꯤ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯐꯥꯎꯟꯗꯦꯁꯟꯒꯤ ꯗꯤꯖꯥꯏꯟ ꯇꯧꯗꯣꯏꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤ ꯀꯃꯥꯏꯅ ꯁꯥꯒꯗꯒꯦꯗ ꯁꯥꯠ ꯑꯃ ꯍꯩꯔꯅꯤꯀꯣ ꯁꯥꯠꯁꯤꯅ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯃꯐꯝ ꯑꯃꯅꯦ ꯁꯥꯠꯁꯤ ꯕꯤꯝꯅ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯅꯤ ꯕꯤꯝꯁꯤꯅ ꯁꯥꯠꯁꯤꯕꯨ ꯄꯨꯕ ꯉꯝꯕ ꯕꯤꯝꯁꯤꯅ ꯄꯨꯔꯛꯀꯗꯣꯏꯅꯤ ꯑꯗꯩ ꯕꯤꯝꯁꯤꯒꯤ ꯑꯃꯨꯛ ꯃꯈꯣꯡꯅ ꯄꯨꯔꯛꯀꯗꯣꯏꯅꯤ
ꯑꯗꯩ ꯃꯈꯣꯡꯁꯤꯅ ꯕꯤꯝꯁꯤꯗꯩ ꯑꯃꯨꯛ ꯃꯈꯣꯡꯅ ꯑꯃꯨꯛ ꯀꯜꯂꯛꯀꯗꯣꯏꯅꯤ ꯃꯈꯣꯡꯁꯦ ꯑꯀꯣꯟꯕꯗ ꯐꯥꯎꯟꯗꯦꯁꯟ ꯄꯨꯔꯛꯀꯅꯤ ꯐꯥꯎꯟꯗꯦꯁꯟꯁꯤꯅ ꯑꯃꯨꯛ ꯀꯟꯗꯣꯏꯅꯤ ꯑꯗ ꯐꯥꯎꯟꯗꯦꯁꯟꯁꯤ ꯃꯌꯥꯝꯁꯤꯒꯤ ꯄꯣꯠꯁꯤ ꯐꯥꯎꯟꯗꯦꯁꯟ ꯄꯨꯔꯛꯀꯗꯣꯏ ꯐꯥꯎꯟꯗꯦꯁꯟꯁꯤꯕꯨ ꯄꯨꯕ ꯉꯝꯕ ꯂꯩꯕꯥꯛꯇꯨꯅ ꯑꯃꯨꯛ ꯄꯨꯗꯣꯏꯅꯦꯕ ꯑꯗꯣ ꯂꯩꯕꯥꯛꯇꯨꯅ ꯐꯠꯇ꯭ꯔꯒꯗꯤ ꯌꯥꯝꯅ ꯁꯣꯞ ꯑꯣꯏꯕ ꯌꯥꯝꯅ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗ ꯌꯨꯝ ꯁꯥꯕ ꯇꯥꯔꯒꯗꯤ ꯐꯥꯎꯟꯗꯦꯁꯟꯒꯤ ꯗꯤꯖꯥꯏꯟ ꯃꯌꯥꯝ ꯂꯩ ꯄꯥꯏꯜ ꯇꯧꯒꯗ꯭ꯔꯥ ꯔꯥꯞ ꯇꯧꯒꯗ꯭ꯔꯥ ꯀꯔꯝꯕ ꯃꯈꯜꯒꯤ ꯐꯥꯎꯟꯗꯦꯁꯟ ꯇꯧꯅꯤ ꯑꯗꯒꯤ ꯐꯥꯎꯟꯗꯦꯁꯟꯁꯤ ꯑꯩꯈꯣꯏ ꯑꯥꯔꯠꯀꯤ ꯕꯤꯌꯥꯔꯤꯡ ꯀꯦꯄꯥꯁꯤꯇꯤ ꯀꯜꯍꯟꯅꯕ ꯇꯦꯛꯅꯤꯛ ꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯖꯤꯑꯣ ꯇꯦꯛꯁꯇꯥꯏꯜ ꯀꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯦꯡꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯒꯤ ꯐꯤꯂꯣꯁꯣꯐꯤꯗ ꯀꯃꯥꯏ ꯍꯥꯏꯒꯦꯔꯥ ꯁ꯭ꯇ꯭ꯔꯣꯡ ꯀꯂꯝ ꯋꯤꯛ ꯕꯤꯝ ꯑꯅ ꯃꯥꯒꯤ ꯊꯤꯑꯣꯔꯤ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟꯗ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯁꯣꯏꯜ ꯏꯟꯖꯤꯅꯤꯌꯥꯔꯗꯨꯅ ꯃꯥꯅ ꯕꯤꯌꯥꯔꯤꯡ ꯀꯦꯄꯥꯁꯤꯇꯤꯗꯨ ꯄꯨꯊꯣꯛꯑ ꯃꯇꯨꯡꯁꯤꯗ ꯇꯣꯟ 10 ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯐꯥꯎꯟꯗꯦꯁꯟꯁꯤ ꯀꯌꯥꯝ ꯄꯥꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯗꯤꯖꯥꯏꯟ ꯇꯧꯕ ꯆꯪꯉꯤ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯌꯨꯝ ꯁꯥꯕ ꯀꯥꯟꯗ ꯌꯨꯝ ꯁꯥꯕꯁꯤ ꯑꯩꯈꯣꯏ ꯁꯥꯠ ꯍꯩꯕꯒꯤꯗꯤ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯗꯅ ꯇꯥꯔꯤꯛ ꯌꯦꯡꯗꯅ ꯆꯥꯛ ꯂꯥꯡꯗꯅ ꯇꯧꯅꯦꯕ ꯑꯗꯨꯒ ꯋꯦꯔꯦꯁ ꯐꯥꯎꯟꯗꯦꯁꯟꯗꯨꯗꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯗ ꯑꯗꯨꯝ ꯍꯩꯈꯤꯅꯦꯕ ꯈ꯭ꯋꯥꯏ ꯂꯨꯔꯤꯗꯤ ꯐꯥꯎꯟꯗꯦꯁꯟꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗꯁꯨ ꯑꯉꯥꯡ ꯐꯥꯎꯟꯗꯦꯁꯟ ꯐꯠꯇ꯭ꯔꯗꯤ ꯃꯊꯛ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯗ ꯐꯥꯎꯟꯗꯦꯁꯟꯁꯤ ꯐꯦꯜ ꯑꯣꯏꯕꯅ ꯃꯔꯝꯅ ꯍꯟꯗꯛꯀꯤ ꯑꯥꯔꯠꯀ꯭ꯋꯦꯛꯁꯤꯗ ꯌꯨꯝ ꯆꯦꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯌꯨꯝ ꯌꯥꯝ ꯆꯦꯞꯄ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯆꯦꯞꯄꯤꯁꯦ ꯐꯥꯎꯟꯗꯦꯁꯟꯗ ꯁꯣꯏ ꯇꯧꯔꯤꯅꯤ ꯑꯗꯨꯅ ꯐꯥꯎꯟꯗꯦꯁꯟꯁꯤ ꯁꯣꯏꯕꯅꯤꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯀꯃꯥꯏꯅ ꯀꯜꯍꯟꯒꯦ ꯁꯦꯡꯕ ꯀꯩꯅꯣꯁꯤ ꯑꯁꯤ ꯆꯦꯞꯈ꯭ꯔꯕ ꯌꯨꯝꯁꯦ ꯑꯩꯈꯣꯏ ꯆꯨꯝꯈꯠꯄꯗꯤ ꯄꯥꯛ ꯉꯝꯃꯣꯏ ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯄꯩꯁꯜꯂꯛꯇꯅꯕ ꯁꯦꯝꯕꯗꯤ ꯌꯥꯏꯑꯕ ꯑꯗ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯃꯤ ꯍꯛꯆꯥꯡ ꯅꯥꯔꯒ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯨꯝꯕꯅꯤ ꯑꯗꯨꯅ ꯍꯛꯆꯥꯡ ꯅꯥꯗ꯭ꯔꯤꯉꯩꯗ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯍꯧꯕ ꯍꯥꯟꯅ ꯆꯦꯛꯁꯤꯜꯍꯧꯕꯁꯤꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯅ ꯕꯦꯇꯔ ꯀ꯭ꯌꯣꯔ ꯍꯥꯏꯗꯣ ꯑꯗꯨꯅ ꯃꯥꯒꯤꯁꯤꯅ ꯁꯣꯏꯜ ꯏꯟꯖꯤꯅꯤꯌꯥꯔꯒꯤ ꯗ꯭ꯌꯨꯇꯤ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯥꯔꯀꯤꯇꯦꯛ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯥꯔꯀꯤꯇꯦꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯇꯩ ꯑꯇꯩ ꯃꯐꯝꯒ ꯑꯃꯨꯛ ꯈꯦꯠꯅꯕꯅ ꯑꯥꯔꯠꯀ꯭ꯋꯦꯛꯀꯤ ꯖꯣꯟꯁꯤꯗꯗꯤ ꯃꯥꯒꯤ ꯌꯨꯝꯁꯥꯔꯣꯟ ꯈꯔ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯒꯥꯏꯗꯂꯥꯏꯟ ꯈꯔ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯁꯤꯃꯤꯇ꯭ꯔꯤꯛ ꯑꯣꯏꯕ ꯑꯗꯒꯤ ꯐꯣर्सꯁꯦ ꯑꯃꯒ ꯏꯟꯅꯕꯗ ꯃꯥꯟꯅꯕ ꯑꯣꯏ ꯑꯥꯔꯠꯀ꯭ꯋꯦꯛꯀꯤ ꯐꯣर्सꯁꯤꯗꯤ ꯁꯣꯝꯗꯒꯤꯁꯨ ꯂꯥꯛꯄ ꯌꯥꯏ ꯑꯣꯄꯣꯖꯤꯠꯇ ꯂꯥꯛꯄ ꯁꯣꯝꯗꯒꯤꯁꯨ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒꯤ ꯐꯣर्सꯁꯤꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯛꯆꯥꯡ ꯑꯀꯟꯕ ꯑꯃꯒ ꯑꯌꯥꯡꯕ ꯑꯃꯒ ꯏꯟꯅꯕ ꯀꯥꯟꯗ ꯑꯀꯟꯕꯗꯨ ꯏꯜꯂꯗꯤ ꯑꯌꯥꯡꯕꯗ ꯆꯠꯈꯤꯅꯦ ꯑꯗꯨꯃꯥꯏꯅ ꯌꯨꯝꯁꯤꯁꯨ ꯇꯦꯛꯈꯤꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯐꯣर्स ꯃꯌꯥꯝꯁꯤ ꯃꯥꯟꯅꯒꯗꯕ ꯃꯌꯥꯝ ꯑꯃꯒꯤ ꯃꯥꯒꯤ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯑꯃ ꯏꯟꯖꯤꯅꯤꯌꯥꯔꯅ ꯗꯤꯖꯥꯏꯟ ꯇꯧꯒꯗꯕ ꯄꯣꯠꯇꯣ ꯑꯥꯔꯀꯤꯇꯦꯛꯅ ꯈꯪꯉꯒ ꯄ꯭ꯂꯥꯅꯤꯡꯒꯤ ꯁ꯭ꯇꯦꯖꯇꯒꯤ ꯃꯗꯨꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯌꯥꯎꯍꯧꯔꯒꯗꯤ ꯗꯤꯖꯥꯏꯟꯁꯤ ꯂꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯑꯥꯔꯀꯤꯇꯦꯛꯀ ꯏꯟꯖꯤꯅꯤꯌꯥꯔꯒ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯕꯗ ꯑꯥꯏꯗꯤꯌꯥ ꯂꯩꯅꯍꯧꯗ꯭ꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯍꯌꯦꯡ ꯌꯨꯝꯁꯤꯅ ꯗꯤꯖꯥꯏꯟ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ ꯋꯥꯜ ꯍꯥꯞꯅꯤꯡꯕ ꯍꯥꯞꯄꯛꯀꯗꯕ ꯏꯟꯖꯤꯅꯤꯌꯥꯔꯅ ꯑꯩꯒꯤ ꯌꯨꯝ ꯋꯥꯡꯉꯤꯕꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯌꯥꯔ ꯋꯥꯜ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ RCCꯅ ꯑꯄꯥꯛꯄ ꯁ꯭ꯂꯦꯕ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯃꯥꯗꯤ ꯌꯨꯝꯁꯤ ꯋꯦꯠ ꯄꯨꯅꯕ ꯅꯠꯇꯦ ꯃꯥꯗꯤ ꯍꯥꯏꯔꯛꯄꯗ ꯍꯥꯏꯗꯅ ꯇꯦꯛꯇꯅꯕ ꯍꯥꯞꯄꯤꯕ ꯁꯤꯌꯥꯔ ꯋꯥꯜꯅꯦ ꯃꯁꯤ ꯃꯥꯅ ꯁꯤꯌꯥꯔ ꯋꯥꯜꯁꯦ ꯍꯥꯞꯅꯤꯡꯕ ꯃꯐꯝꯗꯨꯗ ꯑꯩꯅ ꯍꯥꯟꯅ ꯂꯩꯍꯧꯗ꯭ꯔꯒꯗꯤ ꯑꯩꯅꯗꯤ ꯊꯣꯡꯅꯥꯎ ꯄꯥꯟꯁꯤꯜꯂꯨꯔꯥ ꯑꯥꯔꯀꯤꯇꯦꯛꯁꯤꯅ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯟꯖꯤꯅꯤꯌꯥꯔꯗꯨꯅ ꯃꯥꯏ ꯁꯤꯌꯥꯔ ꯋꯥꯜ ꯍꯥꯞꯅꯤꯡꯉꯒꯗꯤ ꯑꯅꯤꯁꯦ ꯈꯠꯅꯔꯣꯏꯗ꯭ꯔꯃꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄ꯭ꯂꯥꯅꯤꯡ ꯍꯧꯔꯛꯄ ꯀꯥꯟꯗ ꯑꯥꯔꯀꯤꯇꯦꯛꯇꯨꯅ ꯃꯁꯤꯒꯤ ꯅꯣꯂꯦꯖꯁꯤ ꯂꯩꯍꯧꯔꯒ ꯃꯐꯝ ꯆꯥꯅ ꯄ꯭ꯂꯥꯅꯤꯡꯁꯤ ꯇꯧꯍꯧꯔꯒꯗꯤ ꯃꯁꯤ ꯐꯗꯣꯏꯅꯦꯕ ꯑꯗꯨ ꯑꯩꯒꯥꯅ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯑꯥꯔꯀꯤꯇꯦꯛꯀꯤ ꯔꯣꯜ ꯃꯥꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯑꯃ ꯃꯌꯥꯝ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯔꯤ ꯑꯗꯨꯒ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯩꯈꯣꯏ ꯑꯩꯒꯥꯗꯒꯤ ꯃꯈꯥ ꯂꯥꯛꯆꯒꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯨꯍꯟꯖꯒꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯑꯦꯖꯦꯇꯥ ꯃꯅꯤꯄꯨꯔ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟ ꯑꯥꯏ ꯂꯤꯒꯀꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯇꯥꯡ 3 ꯋꯦꯗꯅꯦꯁꯗꯦ ꯅꯨꯃꯤꯠꯇ ꯅꯦꯔꯣꯀꯥ FCꯒ ꯀꯥꯁꯃꯤꯔ ꯂꯣꯟ ꯁ꯭ꯇꯥꯔꯒ ꯁꯣꯏꯗꯅ ꯁꯥꯟꯅꯖꯔꯒꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯄꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯆꯤꯌꯔ ꯇꯧꯕꯤꯌꯨ ꯒꯣꯔꯃꯦꯟꯒꯤ ꯑꯩꯁꯨ ꯉꯥꯏꯖꯔꯝꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯃꯇꯦꯡ ꯇꯥꯕꯤꯌꯨ ꯑꯩꯍꯥꯛꯁꯨ ꯉꯥꯏꯖꯔꯝꯒꯦ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯕ꯭ꯌꯨꯇꯤꯐꯤꯀꯦꯁꯟ ꯁꯦꯟꯇꯔ ꯃꯐꯝꯁꯤꯗ ꯃꯍꯤꯡ ꯎꯔꯤꯡ ꯎꯟꯁꯥ ꯈꯣꯏꯕ ꯑꯔꯤꯕ ꯗꯥꯛꯐꯝ ꯐꯍꯟꯕ ꯉꯝꯃꯤ ꯇꯦꯇꯨ ꯃꯣꯜ ꯐ꯭ꯔꯦꯀꯜꯅꯆꯤꯡꯕꯁꯨ ꯂꯧꯊꯣꯛꯄ ꯌꯥꯏ ꯍꯛꯆꯥꯡꯒꯤ ꯑꯍꯦꯟꯕ ꯐꯦꯠ ꯄꯥꯝꯗꯕ ꯕꯣꯗꯤꯒꯤ ꯍꯦꯌꯔ ꯂꯧꯊꯣꯛꯄ ꯌꯥꯏ ꯑꯍꯥꯟꯕ ꯂꯥꯛꯄꯤꯕ 100 ꯀꯁꯇꯃꯔꯗ ꯁ꯭ꯀꯤꯟ ꯇꯦꯁ ꯑꯃꯗꯤ ꯗꯣꯛꯇꯔ ꯀꯟꯁꯜꯇꯦꯁꯟ ꯂꯦꯝꯅ ꯌꯦꯡꯖꯒꯅꯤ ꯉꯁꯤꯃꯛ ꯎꯅꯕꯤꯌꯨ ꯗꯣꯛꯇꯔ ꯃꯣꯗꯨꯕꯥꯂꯥ ꯂꯦꯖꯔ ꯕ꯭ꯌꯨꯇꯤ ꯀ꯭ꯂꯤꯅꯤꯛ MG ꯑꯦꯚꯦꯅ꯭ꯌꯨ ꯏꯝꯐꯥꯜ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯟꯅꯖꯕ ꯑꯦꯖꯦꯇꯥ ꯃꯅꯤꯄꯨꯔꯒꯤ ꯇꯣꯄꯤꯛꯁꯦ ꯃꯅꯤꯄꯨꯔꯒꯨꯝꯕ ꯑꯥꯔꯠꯀ꯭ꯋꯦꯛ ꯖꯣꯟ ꯍꯥꯏꯕꯗꯤ ꯌꯨꯋꯥꯔ ꯍꯥꯒꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯕ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯁꯥꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯥꯔꯀꯤꯇꯦꯛꯁꯤꯡꯁꯤꯒꯤ ꯊꯧꯗꯥꯡꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯂꯩ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯖꯕꯅꯤ ꯍꯧꯖꯤꯛ ꯑꯩꯒꯥꯗ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯥꯔꯀꯤꯇꯦꯛꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯑꯩꯒꯥꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡꯗ ꯌꯥꯝꯗꯤ ꯃꯔꯨ ꯑꯣꯏꯔꯦꯅꯗꯤ ꯈꯪꯖꯔꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯃꯁꯤ ꯑꯦꯋꯦꯔꯅꯦꯁ ꯋꯥꯠꯄ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯥꯔꯀꯤꯇꯦꯛꯁꯤ ꯇꯥꯟꯅꯔꯨꯒꯗꯤ ꯂꯨꯄꯥ ꯂꯥꯛ ꯂꯧꯋꯦ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯁꯨ ꯂꯩ ꯃꯁꯤ ꯇꯁꯦꯡꯅ ꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯑꯥꯔꯠꯀ꯭ꯋꯦꯛꯁꯦ ꯄ꯭ꯔꯤꯚꯦꯟ ꯇꯧꯅꯕ ꯍꯣꯠꯅꯀꯥꯟꯗ ꯂꯨꯄꯥ ꯂꯥꯛ ꯂꯧꯕꯒꯤ ꯑꯀꯤꯕꯁꯤ ꯀꯃꯥꯏꯅ ꯀꯣꯛꯍꯟꯒꯅꯤ ꯑꯃꯁꯨꯡ ꯑꯥꯔꯀꯤꯇꯦꯛꯀꯤ ꯔꯣꯜꯁꯤ ꯀꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯈꯪꯒꯅꯤ
ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯤꯇꯦꯛꯀꯤ ꯔꯣꯜꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯂꯩꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯥꯔꯀꯤꯇꯦꯛ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯐꯖꯍꯟꯒꯗꯣꯏꯅꯤ ꯑꯗꯨ ꯂꯩꯕꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯍꯟꯒꯗꯣꯏꯅꯤ ꯋꯦꯔꯦꯁ ꯑꯥꯔꯀꯤꯇꯦꯛ ꯅꯠꯇꯕꯁꯤꯡ ꯍꯥꯏꯕꯗꯤ ꯌꯨꯝꯕꯨꯅꯁꯨ ꯗꯤꯖꯥꯏꯟ ꯑꯗꯨꯝ ꯇꯧꯋꯤ ꯑꯗꯒꯤ ꯑꯥꯔꯀꯤꯇꯦꯛ ꯅꯠꯇꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟ ꯗꯤꯖꯥꯏꯟ ꯑꯗꯨꯝ ꯇꯧꯋꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯍꯥꯏꯕꯤꯈꯤꯕꯗꯧꯅ ꯏꯟꯇꯔꯅꯦꯠꯇꯒꯤ ꯀꯔꯤꯗꯒꯤ ꯁꯤꯟꯗꯣꯛꯑꯒ ꯏꯚꯟ ꯑꯩꯈꯣꯏꯗꯐꯥꯎ ꯂꯥꯛꯑꯦ ꯄ꯭ꯂꯥꯟꯗꯤ ꯌꯥꯔꯦ ꯇꯧꯕꯤꯔꯅꯨ ꯑꯩꯈꯣꯏ ꯑꯩꯒꯤ ꯌꯨꯝ ꯂꯩꯖꯔꯦ ꯃꯃꯥꯏꯁꯤꯗ ꯌꯦꯛꯄꯤꯌꯨꯒ ꯀꯥꯏꯅ ꯃꯃꯥꯏꯁꯤꯗ ꯏꯟꯇꯔꯅꯦꯠꯇ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯑꯩꯒꯤꯗ ꯀ꯭ꯂꯥꯏꯟ ꯂꯥꯛꯄꯁꯤꯗ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯍꯥꯟꯅ ꯄꯨꯊꯣꯔꯛꯀꯅꯤ ꯃꯣꯕꯥꯏꯜꯁꯤꯗ ꯁꯠ ꯇꯧꯔꯒ ꯄꯤꯛꯆꯔ ꯃꯌꯥꯝ 10 ꯎꯠꯂꯛꯑꯅꯤ ꯁꯠ ꯇꯧꯔꯒ ꯁꯤꯒꯤꯁꯤ ꯄꯥꯝꯃꯤ ꯁꯤ ꯁꯦꯝꯕꯤ ꯌꯥꯒꯗ꯭ꯔꯥ ꯑꯩꯒꯤꯗꯤ ꯍꯥꯟꯅ ꯃꯈꯣꯡ ꯑꯁꯨꯃꯥꯏꯅ ꯂꯩꯔꯦ ꯀꯥꯏꯅ ꯌꯥꯝ ꯂꯥꯛꯏ ꯑꯗꯒꯤ ꯏꯅꯧ ꯅꯧꯕ ꯄ꯭ꯂꯥꯅꯤꯡ ꯂꯥꯛꯄꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯏꯪꯈꯣꯜꯁꯤꯗ ꯌꯨꯝꯁꯦ ꯑꯅꯧꯕ ꯑꯃ ꯁꯥꯔꯒ ꯃꯗꯨꯗ ꯑꯅꯧꯕ ꯂꯥꯏꯐ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯤꯇꯦꯛꯅ ꯗꯤꯖꯥꯏꯟ ꯇꯧꯕ ꯌꯨꯝꯁꯤꯗ ꯂꯥꯏꯐꯁꯦ ꯀ꯭ꯔꯤꯌꯦꯠ ꯇꯧꯗꯣꯏꯅꯤ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯐ ꯂꯤꯕꯤꯡ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯪꯆꯦꯟ ꯆꯦꯟꯖ ꯇꯧꯗꯣꯏꯅꯦꯕ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒꯗꯤ ꯃꯔꯝꯗꯤ ꯍꯥꯟꯅ ꯌꯨꯝꯁꯤꯗ ꯁꯥꯟꯇꯤ ꯂꯩꯇꯅ ꯌꯨꯝꯁꯤꯗ ꯈꯠꯅꯔꯝꯕ ꯑꯗꯒꯤ ꯌꯨꯝꯗ ꯍꯟꯖꯅꯤꯡꯗꯕ ꯀꯩꯗꯧꯕꯁꯤ ꯑꯩꯈꯣꯏ ꯌꯨꯝꯂꯩ ꯈꯩꯔꯦꯜ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯁꯔꯀꯨꯂꯦꯁꯟ ꯁꯣꯏꯕ ꯑꯩꯒꯤ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯂꯩꯇꯕ ꯑꯗꯒꯤ ꯗꯥꯏꯅꯤꯡ ꯔꯨꯝ ꯂꯩꯇꯕ ꯀꯤꯠꯆꯟ ꯊꯣꯡꯐꯝ ꯂꯩꯇꯕ ꯃꯈꯜ ꯃꯈꯥ ꯃꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯆꯥ ꯂꯣꯟꯗ꯭ꯔꯤ ꯂꯩꯇꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣই ꯌꯨꯝꯁꯦ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯥꯔꯀꯤꯇꯦꯛꯅ ꯐꯖꯅ ꯋꯦꯜ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯁꯥꯕ ꯌꯨꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯁꯤꯡꯁꯦ ꯑꯩꯅ ꯁꯨꯝ ꯀꯣꯏꯁꯟ ꯇꯧꯖꯕꯗ ꯑꯁ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏ ꯃꯔꯝꯗꯤ ꯅꯍꯥꯟꯈꯩ ꯆꯠꯊꯣꯛꯎꯔꯒ ꯍꯟꯖꯅꯤꯡꯗꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯐꯖꯕꯗꯣ ꯑꯗꯒꯤ ꯕꯦꯠꯔꯨꯝ ꯐꯖꯕꯗꯣ ꯑꯗꯒꯤ ꯀꯤꯠꯆꯟ ꯐꯖꯕ ꯗꯥꯏꯅꯤꯡ ꯔꯨꯝ ꯐꯖꯕ ꯑꯗꯒꯤ ꯃꯤꯒasi ꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯅꯤꯡꯕ ꯌꯨꯝꯗ ꯃꯇꯝ ꯆꯥꯅ ꯍꯟꯖꯜꯂꯛꯄ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯁꯤꯡꯅ ꯍꯦꯛ ꯇꯝꯃꯦ ꯃꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤ ꯑꯇꯣꯞꯄ ꯌꯨꯝꯊꯪꯅꯕꯁꯤꯡꯒ ꯈꯠꯅꯗꯅꯕꯁꯤ ꯌꯥꯝꯅ ꯈꯜꯂꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯕꯥꯏꯂꯣꯁꯤꯗꯪ ꯏꯟꯕꯤꯔꯒ ꯌꯨꯝꯁꯤꯡꯁꯤ ꯁꯥꯕꯤꯔꯒꯗꯤ ꯈꯔ ꯑꯃ ꯐꯒꯗꯧꯕꯅꯤ ꯏꯪꯈꯣꯜ ꯄꯤꯛꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯕꯥꯏꯂꯣꯅ ꯄꯤꯔꯤꯕ ꯌꯦꯅꯈꯥ ꯐꯨꯠ 3 ꯇꯨꯡꯗ ꯐꯨꯠ 10-15 ꯃꯁꯤ ꯃꯤꯅꯤꯃꯝ ꯍꯥꯏꯖꯕꯅꯤꯀꯣ ꯌꯥꯔꯒꯗꯤ ꯈꯥꯛꯀꯗꯕꯁꯦ ꯑꯗꯨ ꯌꯥꯔꯒꯗꯤ ꯌꯦꯅꯈꯥꯗꯨ ꯏꯪꯈꯣꯜ ꯆꯥꯎꯔꯒꯗꯤ ꯐꯨꯠ 10-20 ꯈꯥꯛꯄꯤꯕ ꯃꯅꯤꯡꯁꯨ ꯑꯩꯈꯣꯏ 50 ꯑꯗꯨꯝ ꯈꯥꯛꯄ ꯌꯥꯏ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯆꯧꯕꯗ ꯑꯩꯈꯣꯏ ꯁꯪꯒꯥꯏ ꯃꯐꯝꯗ ꯌꯨꯝ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯝꯃꯤꯗꯅ ꯃꯁꯤ ꯌꯦꯅꯈꯥ ꯀꯩꯁꯨ ꯅꯞꯇꯦꯕ ꯌꯥꯝ ꯆꯥꯎꯔꯝꯃꯤ ꯏꯪꯈꯣꯜ ꯆꯥꯎꯒꯤ ꯑꯗꯨꯒꯤ ꯃꯇꯧ ꯇꯝꯃꯒ ꯑꯩꯈꯣই ꯌꯥꯝꯅ ꯆꯥꯎꯅ ꯈꯥꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯌꯦꯅꯈꯥꯁꯤꯗꯪ ꯐꯨꯠ 4-5 ꯈꯥꯛꯑꯒ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯃꯇꯤꯛ ꯆꯥꯅ ꯈꯥꯛꯄ ꯌꯨꯝꯗ ꯄꯤꯛꯆꯁꯅꯨ ꯄꯤꯛꯑꯁꯨ ꯄꯤꯛꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯪꯈꯣꯜꯗꯨꯗꯩꯗꯤ ꯍꯟꯖꯤꯜꯂꯒ ꯁꯥꯗꯕꯗꯤ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩꯒ ꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯨꯝ ꯁꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯥꯁ ꯄꯣꯏꯟꯠꯁꯦ ꯂꯥꯁ ꯄꯣꯏꯟꯠ ꯐꯥꯎ ꯁꯥꯖꯟꯕꯁꯤ ꯌꯥꯝ ꯊꯦꯡꯅꯖꯔꯦ ꯑꯁꯤꯅꯤ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩ ꯌꯥꯝ ꯊꯦꯡꯅꯔꯦ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠꯀ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗꯨꯒ ꯈꯠꯅꯕꯁꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯃꯥꯏ ꯌꯨꯝꯗꯨꯗꯤ ꯐꯨꯠ 32 ꯄꯥꯛꯄꯁꯤꯗ ꯏꯟꯆꯤ 3 ꯈꯥꯛꯑꯒ ꯁꯥꯔꯦ ꯑꯗꯨ ꯁꯨꯝ ꯁꯥꯒꯠꯂꯤꯉꯩꯗ RCC ꯍꯥꯏꯕꯁꯤ ꯄꯨꯔꯥ ꯄꯨꯟꯁꯤꯒꯤ ꯑꯣꯃꯣꯔꯒꯤ ꯇꯥꯏꯞꯇ ꯈꯜꯂꯤ ꯃꯣꯏꯅ ꯍꯥꯏꯗꯤ ꯁꯥ ꯂꯣꯏꯔꯀꯥꯟꯗ ꯀꯔꯤ ꯋꯥꯜ ꯄꯥꯔꯇꯤꯁꯟ ꯇꯧꯔꯅꯤ ꯑꯗꯩꯗꯤ ꯄ꯭ꯂꯥꯁꯇꯔ ꯇꯧꯔꯛꯑꯅꯤ ꯏꯁꯤꯡ ꯆꯥꯏꯔꯛꯑꯅꯤ ꯑꯗꯨ ꯃꯥꯒꯤꯗꯤ ꯆꯪꯐꯝ ꯂꯩꯇ꯭ꯔꯦ ꯌꯨꯝꯊꯪꯅꯕꯒꯤꯗ ꯆꯠꯂꯒ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯇꯥꯕ ꯑꯩ ꯌꯨꯝꯁꯤ ꯄ꯭ꯂꯥꯁꯇꯔ ꯑꯃꯨꯛꯇ ꯇꯧꯖꯒꯦ ꯏꯁꯤꯡ ꯑꯃꯨꯛꯇ ꯆꯥꯏꯖꯒꯦ ꯍꯥꯏꯗꯅ ꯃꯁꯤꯒꯨꯝꯕꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜꯁꯤ ꯇꯧꯅꯅꯕ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯏꯟ ꯃꯌꯥꯝꯁꯤꯗ ꯃꯁꯤꯒꯤ ꯂꯝ ꯈꯥꯡꯅꯕꯁꯤꯒꯤ ꯋꯥ ꯉꯥꯡꯕꯁꯤ ꯑꯩꯈꯣꯏꯁꯦ ꯈꯗꯥꯡ ꯆꯣꯛꯏꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯨꯃꯥꯏꯅ ꯑꯥꯔꯀꯤꯇꯦꯛꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯁꯤꯡꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯨꯒꯥꯏꯅ ꯃꯦꯔꯤꯠ ꯑꯦꯟ ꯗꯤꯃꯦꯔꯤꯠ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯁꯨꯒꯥꯏꯅ ꯈꯪꯍꯜꯂꯒꯗꯤ ꯃꯣꯏꯁꯤ ꯇꯞꯅ ꯁꯨꯝ ꯌꯥꯔꯦ ꯑꯍꯥꯟꯕꯗꯗꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯨꯛ ꯌꯥꯝ ꯄꯥꯛꯏ ꯐꯨꯠ ꯑꯃꯇꯪ ꯈꯥꯛꯑ ꯁꯥꯅꯤ ꯍꯥꯏꯕꯒꯨꯝꯕ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅ ꯑꯌꯥꯝꯕꯅꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯒꯥꯅ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯇꯥꯛꯄꯤꯔꯤ ꯉꯁꯥꯏꯒꯤ ꯅꯞꯅ ꯁꯥꯕꯕꯨꯗꯤ ꯁꯨꯃꯥꯏꯅ ꯈꯔ ꯈꯥꯛꯄꯒꯤ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯃꯌꯥꯝꯗꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯦꯁꯦꯖ ꯄꯤꯕꯤꯔꯝꯒꯅꯤ ꯈꯪꯉꯤ ꯑꯗꯣ ꯉꯁꯥꯏ ꯌꯥꯝ ꯈꯪꯖꯅꯤꯡꯉꯤꯕꯁꯦ ꯑꯩꯅ ꯈꯪꯖꯕꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯇꯥꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯅ ꯍꯦꯟꯅ ꯄꯥꯝꯕꯁꯦ ꯑꯥꯔꯀꯤꯇꯦꯛ ꯑꯃ ꯅꯦꯛꯄꯁꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩ ꯃꯁꯤ ꯌꯨꯝꯁꯤ ꯂꯥꯛ ꯀꯌꯥꯗꯅ ꯀꯌꯥꯐꯥꯎ ꯆꯪꯕ ꯀꯥꯟꯁꯤꯗ ꯄꯩꯁꯥ ꯀꯌꯥ ꯂꯧꯕ ꯃꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃ ꯂꯩ ꯑꯥꯔꯀꯤꯇꯦꯛ ꯅꯦꯛꯎꯔꯒꯗꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯒꯅꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄꯣꯏꯟꯠ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯃꯁꯤꯒꯤꯁꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯒꯤ ꯁꯨꯝ ꯃꯈꯣꯏꯁꯤ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯇꯁꯦꯡꯅꯗꯤ ꯑꯥꯔꯀꯤꯇꯦꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯆꯪꯕꯁꯤꯗ ꯑꯥꯔꯀꯤꯇꯦꯛꯅ ꯂꯧꯔꯤꯁꯤ ꯂꯥꯛ 1, 2, 3ꯕꯨ ꯍꯥꯏꯔꯣ ꯑꯗꯨ ꯄꯨꯂꯞ ꯑꯣꯏꯅ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯄꯥ ꯂꯥꯛ 3ꯁꯦ
ꯑꯗꯨꯕꯨ ꯂꯥꯛ ꯑꯍꯨꯝꯁꯤ ꯑꯥꯔꯀꯤꯇꯦꯛꯅꯤ ꯑꯣꯏꯗꯤ ꯂꯥꯛ ꯑꯍꯨꯝ ꯇꯤꯡꯉꯅꯤ ꯍꯥꯏꯕꯁꯤꯗ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤꯅ ꯀ꯭ꯂꯥꯏꯟꯠꯁꯤ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯤ ꯀ꯭ꯔꯣꯔ ꯑꯃ ꯆꯪꯕ ꯌꯨꯝꯁꯤꯗ ꯋꯦꯔꯦꯁ ꯑꯥꯔꯀꯤꯇꯦꯛꯇ ꯂꯥꯛ ꯑꯃꯁꯨ ꯄꯤꯅꯤꯡꯗꯦ ꯑꯅꯤꯁꯨ ꯄꯤꯅꯤꯡꯗꯦ ꯑꯍꯨꯝꯁꯨ ꯄꯤꯅꯤꯡꯗꯦ ꯑꯗꯨꯒ ꯋꯦꯔꯦꯁ ꯌꯨꯝꯗꯨꯕꯨ ꯁꯥꯔꯤꯕ ꯃꯤꯁꯇ꯭ꯔꯤꯗꯨꯗꯗꯤ ꯂꯥꯛ ꯀꯨꯟ ꯀꯨꯟꯊ꯭ꯔꯥ ꯂꯧꯋꯦꯕ ꯃꯗꯨꯒꯨꯝꯕꯗꯤ ꯃꯈꯣꯏ ꯀꯥꯎꯟ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯑꯥꯔꯀꯤꯇꯦꯛꯁꯤꯡꯁꯤꯗ ꯄꯩꯁꯥꯁꯤ ꯌꯥꯝ ꯄꯤꯅꯤꯡꯗꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯃꯔꯣꯝꯗ ꯑꯥꯔꯀꯤꯇꯦꯛꯅ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯁꯥꯕ ꯌꯨꯝꯁꯤꯅ ꯏꯀꯣꯅꯣꯃꯤ ꯑꯣꯏꯕ ꯍꯦꯟꯕ ꯏꯀꯣꯅꯣꯃꯤ ꯑꯣꯏꯕꯒꯤ ꯃꯇꯥꯡ ꯂꯩ ꯉꯁꯥꯏ ꯌꯨꯝ ꯁꯥꯕꯗꯗꯤ ꯃꯀꯣꯛꯇ ꯂꯣꯏꯕꯧ ꯁꯥꯕꯗ ꯄꯨꯔꯥ ꯕꯤꯜꯗꯤꯡꯗꯣ ꯑꯣꯟꯈꯠꯂꯛꯏꯕꯅꯤ ꯑꯥꯔꯀꯤꯇꯦꯛꯁꯤꯅ ꯌꯦꯛꯄ ꯈꯛꯇꯅꯤ ꯌꯦꯛꯄꯗꯨꯗ ꯄꯩꯁꯥꯁꯦ ꯀꯃꯟ ꯄꯤꯄꯜ ꯑꯃ ꯑꯣꯏꯅ ꯍꯦꯟꯅ ꯄꯤꯅꯤꯡꯉꯒ ꯁꯥꯕꯗꯒꯤ ꯍꯦꯟꯅ ꯑꯝꯇꯒ ꯔꯤꯄꯤꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯥꯔꯀꯤꯇꯦꯛꯇ ꯑꯩꯒꯥꯅ ꯍꯥꯏꯕꯤꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯁꯣꯝꯗꯗꯤ ꯂꯥꯛ ꯀꯨꯟꯊ꯭ꯔꯥ ꯆꯪꯉꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕꯗꯗꯤ ꯑꯗꯨꯒ ꯑꯥꯔꯀꯤꯇꯦꯛꯇꯗꯤ ꯂꯥꯛ ꯑꯍꯨꯝꯃꯨꯛꯇꯅꯤ ꯍꯥꯏ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯌꯨꯝ ꯁꯥꯔꯤ ꯄꯣꯠꯇꯨꯗꯤ ꯃꯤꯁꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯂꯦꯕꯔ ꯃꯌꯥꯝꯅ ꯁꯥꯔꯛꯏꯅꯦ ꯑꯩꯒꯥꯒꯤꯗꯤ ꯌꯦꯡꯕ ꯈꯛꯇꯅꯤ ꯀꯣꯛꯄꯨꯗꯤ ꯊꯥꯗꯩ ꯆꯨꯝꯃꯤꯀꯣ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯂꯥꯛ ꯀꯨꯟꯊ꯭ꯔꯥꯗꯨꯒ ꯂꯥꯛ ꯑꯍꯨꯝꯗꯨꯒ ꯏꯀ꯭ꯋꯦꯜ ꯑꯣꯏꯒꯗꯕꯅꯦ ꯁꯤ ꯖꯁꯇꯤꯐꯤꯀꯦꯁꯟ ꯀꯜꯂꯤꯒꯦ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯂꯥꯜꯂꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯌꯦꯛꯏꯁꯦ ꯑꯥꯔꯀꯤꯇꯦꯛ ꯑꯃ ꯌꯨꯝ ꯍꯧꯕꯗꯒꯤ ꯌꯦꯛꯄꯁꯤꯅ ꯌꯨꯝꯗꯨ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣই ꯆꯦꯟꯅꯩ ꯃꯔꯝꯗꯤ ꯁꯥꯏꯠ ꯁꯨꯄꯔꯚꯤꯖꯟ ꯆꯠꯀꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯌꯦꯛꯏꯕ 2 dimension ꯄ꯭ꯂꯥꯟ ꯑꯦꯂꯤꯚꯦꯁꯟ ꯁꯦꯛꯁꯟ ꯀꯥꯏꯅ ꯌꯦꯛꯏꯁꯤ ꯃꯤꯁꯇ꯭ꯔꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯁꯤ ꯕꯔꯥꯕꯔ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯂꯦꯚꯦꯜ ꯌꯧꯕꯗ ꯑꯃꯨꯛ ꯀꯧꯔꯛꯄ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯔꯤ ꯂꯦꯚꯦꯜ ꯌꯧꯕꯗ ꯀꯧꯔꯛꯄ ꯑꯗꯒꯤ ꯋꯥꯜꯒꯤ ꯋꯤꯟꯗꯣ ꯁꯤꯜ ꯂꯦꯚꯦꯜ ꯌꯧꯕꯗ ꯑꯃꯨꯛ ꯀꯧꯕ ꯑꯗꯒꯤ 7 feet ꯂꯦꯚꯦꯜꯗ ꯑꯃꯨꯛ ꯌꯧꯕ ꯁ꯭ꯇꯦꯖ ꯅꯥꯏꯅ ꯑꯥꯔꯀꯤꯇꯦꯛꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯚꯤꯖꯟ ꯇꯧꯒꯗꯣꯏꯅꯤ ꯌꯨꯝꯗꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯌꯨꯝꯗꯨ ꯌꯦꯛꯑꯒ ꯊꯥꯗꯣꯛꯈꯤꯕ ꯅꯠꯇꯦ ꯑꯩꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯇꯁꯦꯡꯅꯃꯛ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯈꯪꯗꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩ ꯑꯥꯔꯀꯤꯇꯦꯛꯆꯔꯗ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯈꯪꯖꯕꯗ ꯃꯦꯞ ꯑꯃ ꯄꯤꯔꯝꯃꯒ ꯃꯥꯒꯤ ꯄꯤꯛꯆꯔꯗꯨꯃ ꯄꯤꯔꯝꯃꯒ ꯄꯩꯁꯥ ꯂꯧꯔ ꯆꯠꯈꯤꯕ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯒꯥꯅ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯃꯥꯒꯤ ꯏꯟꯚꯣꯜꯃꯦꯟꯁꯤ ꯌꯨꯝ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯃꯥꯒꯤ ꯁꯨꯄꯔꯚꯤꯖꯟ ꯌꯥꯎꯏ ꯃꯥꯒꯤ ꯏꯟꯚꯣꯜꯃꯦꯟ ꯌꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯇꯁꯦꯡꯕ ꯉꯁꯤꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔ ꯌꯦꯡꯕꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯒꯤ ꯅꯣꯂꯦꯖ ꯂꯩꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯖꯔꯒ ꯑꯩꯈꯣꯏ ꯑꯩꯒꯥꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯖꯅꯤꯡꯉꯤꯁꯦ ꯑꯩꯒꯥ ꯌꯨꯝ ꯁꯥꯕꯒꯤ ꯗꯤꯖꯥꯏꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯥꯔꯝꯕ ꯌꯨꯝꯗꯥꯁꯤꯒ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯗꯤꯖꯥꯏꯟꯁꯤꯒ ꯑꯦꯜ ꯁꯦꯞ ꯑꯥꯏ ꯁꯦꯞ ꯚꯤ ꯁꯦꯞ ꯑꯗꯨꯗꯨ ꯁꯦꯞꯁꯦ ꯃꯁꯤꯗ ꯑꯥꯔꯠꯀ꯭ꯋꯦꯛꯇ ꯀꯔꯤ ꯏꯟꯚꯣꯜቭ ꯇꯧꯏ ꯃꯁꯤꯒꯤ ꯏꯐꯦꯛꯁꯦ ꯀꯩ ꯂꯩ ꯑꯩꯒ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯃꯁꯤꯒꯤ ꯀꯟꯐꯤꯒꯨꯔꯦꯁꯟ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯤꯒꯤ ꯌꯨꯝ ꯈꯨꯁꯥꯂꯣꯟꯁꯤꯅꯅꯦ ꯑꯩꯈꯣꯏ ꯌꯨꯝ ꯇꯦꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯨꯝꯕ ꯌꯨꯝꯗ ꯁꯦ ꯑꯦꯜ ꯁꯦꯞꯀꯨꯝꯕ ꯁꯥꯔꯤꯗꯅ ꯑꯗ ꯉꯁꯥꯏꯒꯤ ꯑꯅꯤꯒꯤ ꯇꯩꯅꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯃꯔꯣꯝꯗꯒꯤ ꯅꯣꯔꯠ ꯁꯥꯎꯠ ꯆꯠꯂꯦ ꯑꯃꯅ ꯏꯁ ꯋꯦꯁ ꯆꯠꯂꯛꯀꯗꯣꯏꯅꯤ ꯑꯗ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯦꯛꯁꯤꯁꯁꯤ ꯅꯥꯀꯟ ꯑꯃꯗ ꯀꯜꯂꯝꯃꯦ ꯑꯦꯜꯗꯤ ꯁꯣꯝ ꯅꯥꯀꯟ ꯂꯩꯕꯁꯤꯗꯤ ꯏꯁ ꯋꯦꯁ ꯅꯣꯔꯠ ꯁꯥꯎꯠꯇ ꯀꯟꯗꯣꯏꯅꯤ ꯁꯣꯝꯅ ꯁꯥꯎꯠ ꯏꯁꯇ ꯏꯁ ꯋꯦꯁꯇ ꯑꯃꯨꯛ ꯁꯣꯟꯗꯣꯏꯅꯦꯕ ꯑꯅꯤꯁꯤꯒꯤ ꯇꯥꯏꯅꯐꯝꯁꯦ ꯑꯅꯤꯁꯤ ꯇꯥꯟꯅꯔꯛꯄꯗ ꯐꯣꯔꯁ ꯁꯣꯝꯅ ꯀꯟꯅ ꯁꯣꯝꯒꯤꯁꯤ ꯑꯃꯨꯛ ꯀꯟꯕ ꯁꯣꯝꯒꯤꯁꯤꯅ ꯑꯃꯨꯛ ꯀꯟꯕ ꯑꯅꯤꯁꯤꯒꯤ ꯇꯥꯏꯅꯐꯝꯁꯤ ꯇꯦꯛꯀꯜꯂꯦꯕ ꯑꯗ ꯃꯁꯤ ꯇꯦꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯦꯗ ꯁꯦꯄꯔꯦꯁꯟ ꯒꯦꯞ ꯑꯅ ꯑꯃ ꯄꯤꯊꯣꯛꯑꯦꯕ ꯑꯦꯜꯗꯤ ꯁꯥꯔꯒꯁꯨ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯐꯥꯎꯟꯗꯦꯁꯟꯗꯤ ꯄꯨꯜꯂꯒ ꯃꯈꯣꯡ ꯑꯅꯤ ꯇꯧꯔꯒ ꯁꯝꯅꯍꯟꯗꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯆꯤ ꯑꯅꯤꯒꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯗ꯭ꯔꯕꯗ ꯏꯟꯆꯤ ꯑꯅꯤꯒꯤ ꯒꯦꯞ ꯄꯤꯕ ꯁꯝꯅꯍꯟꯗꯕ ꯐꯥꯎꯟꯗꯦꯁꯟꯗꯤ ꯄꯨꯟꯕ ꯃꯈꯣꯡ ꯑꯅꯤ ꯂꯩꯍꯟꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯤ ꯄꯣꯠ ꯑꯅꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯣꯉꯥꯟꯅ ꯍꯥꯏꯍꯟꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯨꯝ ꯋꯥꯡꯉꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯒꯦꯞꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯑꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯜ ꯁꯦꯞ ꯈꯪꯗꯦ ꯋꯥꯏ ꯁꯦꯞ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯒꯤ ꯌꯥꯝ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯁꯦꯄꯔꯦꯁꯟ ꯇꯧꯒꯗꯣꯏꯅꯤ ꯑꯗꯒꯤ ꯑꯃꯈꯛꯅ ꯌꯨꯝꯒꯤ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯁꯦꯞꯁꯦ ꯉꯁꯥꯏ ꯑꯥꯔꯀꯤꯇꯦꯛ ꯅꯦꯛꯑꯒ ꯄꯩꯁꯥ ꯆꯪꯉꯤ ꯈꯣꯠꯂꯦ ꯍꯥꯏꯗꯣ ꯍꯣꯡꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯄꯤꯖꯒꯦ ꯚꯥꯏ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ 100 square feet ꯌꯨꯝ ꯑꯃ ꯁꯥꯕꯁꯦꯕ 100 square feet ꯌꯨꯝ ꯁꯥꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯐꯨꯠ 10 ꯄꯥꯛꯑꯣ ꯑꯗꯒꯤ ꯃꯅꯤꯡꯁꯨ 10 ꯄꯥꯛꯑꯗꯤ 90 ꯂꯩꯔꯦ ꯅꯥꯀꯜ ꯑꯅꯤ ꯃꯉꯥ ꯇꯧꯔꯗꯤ 100 square feet ꯅꯦꯕ ꯁꯤꯁꯨ 20 by 5 20 by 5 ꯅꯦꯕ 20 ꯑꯅꯤ ꯑꯣꯏꯗꯣꯏꯅꯤꯅ ꯁꯥꯏꯠ ꯑꯅꯤꯁꯦ ꯑꯗ ꯁꯣꯝ ꯅꯥꯀꯟ 5 ꯅꯤ 20 by 5 ꯇꯤ 100 square feet ꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ 10 by 10 ꯑꯩ ꯍꯥꯏꯕ ꯂꯥꯡꯉꯕꯣ 10 by 10 ꯑꯣꯏꯔꯒꯁꯨ 100 square feet ꯅꯦꯕ ꯌꯥꯕꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯨꯝ ꯑꯅꯤꯁꯤ ꯁꯥꯕ ꯀꯥꯟ 100 square feet ꯌꯨꯝ ꯁꯥꯕ ꯀꯥꯟꯁꯤꯗ ꯑꯃꯅ 10 by 10 ꯑꯃꯅ 20 by 5 ꯑꯣꯏꯗꯣꯏꯅꯦꯕ 20 by 5 ꯑꯣꯏꯕꯁꯤꯅ ꯌꯨm ꯁꯥꯕꯗ ꯄꯩꯁꯥ ꯆꯪꯗꯣꯏꯅꯦ ꯃꯔꯝ ꯑꯩ ꯍꯥꯏꯖꯒꯦꯕ 20ꯒꯤ ꯋꯥꯜ ꯑꯅꯤ ꯂꯩꯔꯗꯤ 40 ꯂꯩꯔꯦ 5 ꯑꯅꯤ ꯂꯩꯔꯒꯗꯤ 10 ꯑꯃꯒ 5 ꯑꯅꯤꯒꯗꯤ 10 ꯑꯃ 50 ꯅꯤ 50 ꯔꯟꯅꯤꯡ ꯐꯤꯠꯅꯤ ꯆꯦꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯦꯛ 50 ꯆꯪꯗꯣꯏꯅꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ 10 by 10ꯒꯤ मरी वाल मरी सारगदी 40 फीट कदी चेक मरी खतनी अदि प्लान जे पैसा सेट तौद्रा समाइना अखोइना आर्किटेक्ट नसु प्लान तवे युम से माइना सेट तो हनगदे खोतगे ना आर्किटेक्ट फी पिथोपदा पामु बिगनु
ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯁꯦꯞ ꯑꯣꯏꯅꯕ ꯇꯧꯅꯤ ꯏꯀꯣꯅꯣꯃꯤ ꯑꯣꯏꯅꯕ ꯇꯧꯅꯤ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅꯕ ꯇꯧꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯥꯅꯤ ꯌꯥꯝ ꯐꯖꯩ ꯑꯥꯔꯀꯤꯇꯦꯛ ꯅꯦꯛꯄꯁꯤ ꯀꯩꯁꯨ ꯆꯪꯗꯦ ꯏꯀꯣꯅꯣꯃꯤ ꯑꯣꯏ ꯄꯩꯁꯥ ꯇꯤꯡꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯇꯥꯃꯣ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯔꯤꯁꯦ ꯅꯣꯔꯃꯦꯜ ꯄꯥꯔꯁꯟ ꯑꯃꯅ ꯌꯨꯝ ꯑꯃ ꯁꯥꯟꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯌꯨꯝꯁꯦ ꯂꯥꯏꯐ ꯇꯥꯏꯝ ꯑꯃꯗ ꯌꯨꯝ ꯑꯃꯈꯛ ꯁꯥꯟꯅꯕ ꯍꯣꯠꯅꯕ ꯀꯥꯟꯁꯤꯗ ꯁꯥꯕ ꯉꯝꯗꯅ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯀꯌా ꯑꯃꯈꯛ ꯂꯩꯈ꯭ꯔꯕꯅꯤ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯖꯒꯦ ꯍꯥꯏꯕ ꯑꯥꯔꯀꯤꯇꯦꯛꯃꯨꯛ ꯇꯥꯟꯅꯔꯒ ꯄꯩꯁꯥ ꯄꯤꯅꯕ ꯍꯣꯠꯅꯕꯁꯦ ꯂꯦꯃꯦꯟ ꯑꯃꯒꯤ ꯋꯥꯈꯟꯗ ꯀꯩ ꯂꯦꯝꯒꯗꯕ ꯃꯥꯜꯂꯤ ꯂꯦꯃꯦꯟ ꯑꯃꯒꯤ ꯋꯥꯈꯟꯗ ꯃꯗꯨ ꯉꯝꯃꯣꯏ ꯉꯝꯃꯣꯏ ꯉꯝꯗꯕꯅ ꯀꯣꯡꯒꯥꯏꯅꯤ ꯇꯥꯗꯤ ꯇꯥꯅꯅ ꯉꯝꯒꯅꯦꯕ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯁꯦꯟꯊꯣꯛꯀ ꯁꯥꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨꯒ ꯑꯅꯤꯗꯨꯒꯤ ꯀꯝꯄꯤꯌꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯀꯅꯥꯁꯨ ꯇꯥꯟꯅꯅꯤꯡꯉꯣꯏ ꯑꯗꯨꯒ ꯑꯥꯔꯀꯤꯇꯦꯛꯁꯤꯡꯁꯤꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯃꯌꯥꯝꯁꯦ ꯖꯨꯋꯥꯔ ꯍꯥꯔꯝꯗ꯭ꯔꯒꯗꯤ ꯉꯁꯤ ꯁꯤ ꯅꯩꯅꯔꯒꯝꯗ꯭ꯔꯥ ꯌꯦꯁ ꯍꯥ ꯑꯩ ꯃꯥꯡꯗ ꯊꯝꯖꯒꯦ ꯖꯅꯋꯥꯔꯤ 6ꯒꯤ 6.8 ꯌꯧꯅ ꯍꯥꯈꯤꯕ ꯖꯨꯍꯥꯗꯣ ꯍꯥꯔꯝꯗ꯭ꯔꯒꯗꯤ ꯉꯁꯤ ꯁꯤ ꯅꯩꯅꯔꯝꯒꯗ꯭ꯔꯕ ꯃꯗꯨ ꯅꯩꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯁꯤ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯗꯤ ꯀꯔꯤ ꯀꯥꯏ ꯌꯦꯁ ꯖꯨꯋꯥꯔ ꯍꯥꯕꯒꯤ ꯀꯤꯛ ꯑꯦꯟ ꯗ ꯀꯣꯔꯅꯔꯁ ꯏꯝꯐꯥꯜ ꯁꯣꯍꯔ ꯈꯛꯇ ꯅꯣꯠ ꯑꯣꯟꯂꯤ ꯏꯝꯐꯥꯜ ꯁꯣꯍꯔ ꯅꯠꯇꯅ ꯆꯤꯡꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯃꯊꯧ ꯇꯥꯗ꯭ꯔꯅ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯑꯗꯣ ꯍꯧꯖꯤꯛ ꯖꯨꯋꯥꯔ ꯍꯥꯕꯗꯒꯤ ꯑꯩꯈꯣꯏ ꯅꯩꯅꯕ ꯑꯃ ꯊꯣꯔꯛꯑꯦ ꯌꯥꯝ ꯐꯔꯦ ꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁ ꯑꯃꯗꯤ ꯂꯩꯔꯅꯤ ꯑꯗꯨꯕꯨ ꯍꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯕ ꯀꯌꯥ ꯑꯃꯗꯤ ꯂꯩꯅꯦꯕ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯏꯟꯖꯤꯅꯤꯌꯥꯔ ꯅꯠꯇ꯭ꯔꯒ ꯑꯥꯔꯀꯤꯇꯦꯛ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡꯁꯤꯅ ꯃꯗꯨꯒꯨꯝꯕꯁꯤꯡꯗꯨ ꯄꯥꯕ꯭ꯂꯤꯛꯇꯗꯤ ꯀꯌꯥ ꯑꯦꯋꯥꯔꯅꯦꯁ ꯄꯤꯈꯤꯗꯦ ꯄꯤꯗꯦ ꯃꯁꯤ ꯑꯣꯄꯟꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ 90 ꯍꯦꯟꯅ ꯈꯕꯔ ꯇꯧꯕꯤꯔꯛꯄ ꯃꯇꯝꯁꯤꯗ ꯃꯁꯤꯒꯨꯝꯕꯁꯦ ꯑꯩ ꯀꯌꯥ ꯊꯦꯡꯅꯖꯈꯤꯗꯦ ꯀꯌꯥꯁꯨ ꯅꯩꯅꯩ ꯑꯗꯨꯕꯨ ꯉꯁꯤꯗꯤ 6.8 ꯌꯧꯅ ꯖꯨꯋꯥꯔ ꯍꯥꯈ꯭ꯔ ꯃꯇꯨꯡꯗ ꯅꯩꯅꯕ ꯃꯌꯥꯝ ꯑꯃ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯗ ꯄꯥꯎꯆꯦꯗ ꯅꯩꯅꯕ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯑꯦ ꯅꯩꯅꯕ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯏꯁꯤꯅꯁꯨ ꯍꯧꯖꯤꯛꯇꯤ ꯇꯨꯡꯒꯤ ꯑꯣꯏꯗꯃꯛꯇ ꯏꯟ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯥꯛꯑꯅꯦꯕ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯊꯕꯛ ꯇꯧꯕꯤꯔꯒꯗꯤ ꯐꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯊꯕꯛ ꯃꯗꯨ ꯇꯧꯔꯛꯑꯣꯏꯕ ꯍꯣꯏ ꯏꯟꯖꯤꯅꯤꯌꯥꯔꯅ ꯉꯥꯡꯉꯤꯕ ꯑꯥꯔꯀꯤꯇꯦꯛꯅ ꯉꯥꯡꯉꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠꯇꯒꯤ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨꯗꯤ ꯇꯥꯗꯤ ꯂꯣꯏ ꯇꯥꯔꯝꯒꯅꯦꯕ ꯃꯗꯨ ꯆꯞ ꯆꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯉꯝꯕ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯇꯧꯔꯛꯑꯣꯏꯕ ꯉꯁꯥꯏꯒꯤ ꯂꯦꯟꯃꯦꯟ ꯑꯃꯅ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯇꯥꯟꯅꯗꯨꯅ ꯄꯩꯁꯥ ꯄꯨꯊꯣꯛ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯒꯤ ꯌꯦꯛꯄꯒꯤ ꯄꯩꯁꯥ ꯁꯥꯕꯒꯤ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯄꯨꯊꯣꯛꯄꯗ ꯂꯦꯕꯔꯗꯨ ꯃꯣꯏ ꯁꯥꯖꯟꯕꯤꯔꯝꯃꯣ ꯁꯤ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯠꯁꯀꯤ ꯑꯩꯈꯣꯏꯒꯤ ꯃꯦꯞꯁꯤ ꯂꯧꯔꯒ ꯁꯥꯕꯁꯨ ꯌꯥꯎꯔꯤꯑꯕ PWDꯒꯤꯀꯣ ꯕꯤꯜꯗꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯤꯑꯣꯏꯗꯒꯤ ꯃꯦꯞꯁꯦ ꯂꯩꯔꯒꯀꯣ ꯃꯗꯨ ꯎꯠꯂꯒ ꯑꯄꯥꯝꯕ ꯑꯗꯨ ꯂꯩꯔꯨꯔꯒ ꯑꯩ ꯃꯤꯃꯛꯅ ꯎꯔꯕꯅꯤ ꯃꯁꯤ ꯂꯧꯔꯒ ꯁꯥꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯑꯕ ꯃꯁꯤ ꯑꯗꯣ ꯉꯁꯥꯏ ꯁꯨꯡꯇꯥ ꯇꯥꯟꯅꯗꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯖꯔꯤꯗꯤ ꯍꯧꯖꯤꯛꯇꯤ ꯖꯅꯋꯥꯔꯤꯒꯤ 6ꯗ ꯖꯨꯋꯥꯔ ꯍꯥꯈꯤꯕꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯩꯅꯕ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯑꯦ ꯀꯌా ꯑꯃ ꯅꯩꯅꯔꯦ ꯑꯗꯒꯤ ꯑꯥꯔꯀꯤꯇꯦꯛ ꯀꯌꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯦ ꯀꯟꯁꯇ꯭ꯔꯛꯁꯟ ꯏꯟꯖꯤꯅꯤꯌꯥꯔ ꯃꯌꯥꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯦ ꯌꯥꯝ ꯐꯔꯦ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯏꯕ ꯃꯣꯠ ꯃꯌꯥꯝꯁꯦ ꯑꯩ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯁꯤꯡꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯐꯣꯡꯗꯣꯛꯍꯟꯅꯤꯡꯉꯦꯕ ꯑꯦꯋꯥꯔꯅꯦꯁ ꯄꯤꯅꯤꯡꯉꯦꯕ ꯇꯥꯃꯣ ꯑꯩ ꯁꯦꯝꯕꯦ ꯑꯗꯣ ꯑꯩꯒ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯍꯥꯏꯕꯤꯔꯦ ꯉꯁꯥꯏꯒꯤ ꯏꯟꯇꯔꯅꯦꯠꯇꯒꯤ ꯕꯤꯜꯗꯤꯡꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯗꯤꯖꯥꯏꯟꯁꯤ ꯂꯣꯏ ꯌꯦꯡꯀꯥꯟꯗ ꯁꯤ ꯁꯥꯕꯤꯌꯨ ꯍꯥꯏꯕꯁꯤ ꯌꯥꯝꯗꯤ ꯂꯩꯔꯦ ꯃꯁꯤ ꯑꯁꯣꯏꯕꯁꯤ ꯀꯩꯅꯣ ꯃꯁꯤꯒꯤ ꯑꯁꯣꯏꯕꯁꯦ ꯑꯩꯈꯣꯏ ꯋꯥ ꯍꯥꯏꯖꯒꯦꯕ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯂꯩꯔꯝꯕ ꯀꯥꯟꯗ ꯂꯝꯁꯤ ꯄꯨꯡꯍꯥꯡ ꯍꯥꯡꯉꯝꯃꯤ ꯌꯨꯝꯁꯦ ꯑꯃ ꯁꯥꯕꯗ ꯁꯥꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯔꯝꯃꯤ ꯂꯝꯍꯥꯡ ꯉꯥꯛꯇꯅꯤꯅ ꯏꯌꯥ ꯌꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯆꯤꯟꯕꯒꯤ ꯑꯔꯕꯅꯥꯏꯖꯦꯁꯟꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯌꯨꯝꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯕꯁꯦ ꯃꯇꯝꯗꯨꯗꯗꯤ ꯁꯤꯇꯤꯒꯤ ꯑꯦꯔꯤꯌꯥꯗ ꯄꯣꯄꯨꯂꯦꯁꯟꯒꯤ 1/3 ꯈꯛ ꯂꯩꯔꯝꯃꯦꯕ ꯍꯧꯖꯤꯛꯅ ꯍꯦꯟꯒꯠꯂꯛꯏꯕ ꯄꯣꯄꯨꯂꯦꯁꯟꯁꯦ ꯑꯗ ꯂꯥꯛꯏꯕ 2000 ꯆꯍꯤ 50 ꯁꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤꯁꯦ ꯃꯤꯑꯣꯏ ꯄꯣꯄꯨꯂꯦꯁꯟꯁꯦ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯦ 50% ꯂꯩꯔꯛꯀꯗꯣꯔꯤꯕ ꯍꯥꯏꯗꯤ ꯁꯤꯇꯤꯗ ꯂꯩꯅꯤꯡꯉꯛꯀꯗꯣꯔꯤꯕ ꯏꯪꯈꯥꯡꯒꯤ ꯑꯃꯒꯤ ꯆꯠꯄ ꯈꯣꯠꯄ ꯅꯨꯡꯉꯥꯏꯕꯅꯤ나 ꯃꯌꯥꯝꯁꯤꯅ ꯍꯨꯞꯆꯜꯂꯀꯥꯟꯗ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯅꯤꯡ ꯐꯖꯅ ꯇꯧꯍꯧꯗ꯭ꯔꯕ ꯀꯟꯇ꯭ꯔꯣꯜ ꯐꯖꯅ ꯇꯧꯍꯧꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯂꯝ ꯃꯌꯥꯝ ꯑꯃ ꯀ꯭रिꯌꯦꯁꯟ ꯇꯧꯔꯛꯀꯅꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯈꯣꯏ ꯁ꯭ꯂꯝ ꯂꯩꯇ꯭ꯔꯤꯕ ꯅꯣꯔꯠ ꯏꯁꯇ ꯏꯁꯂꯝ ꯑꯦꯔꯤꯌꯥ ꯁ꯭ꯇꯦꯠ ꯑꯌꯥꯝꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯏꯁꯂꯝ ꯑꯦꯔꯤꯌꯥ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯉꯁꯥꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅ ꯀꯣꯜꯂꯤꯕ ꯑꯦꯔꯤꯌꯥ ꯃꯥꯒꯤ ꯂꯝꯗꯨꯅ ꯀꯣꯜꯂꯤꯕ ꯑꯦꯔꯤꯌꯥꯗꯨꯅ ꯃꯥꯒꯤ ꯕꯤꯜꯗꯤꯡ ꯕꯥꯏꯂꯣꯁꯤꯡꯁꯦ ꯀꯟꯇ꯭ꯔꯣल ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯃꯥꯏꯒ꯭ꯔꯦꯁꯟꯒꯤ ꯀꯝꯗꯦ ꯑꯩꯒ ꯃꯦꯛ ꯁꯪ ꯇꯥꯄꯤ ꯑꯩ ꯑꯔꯨꯕ ꯄꯣꯠꯁꯤꯡ ꯑꯩꯈꯣꯏ ꯒꯥꯗꯤ ꯑꯃꯨꯛ ꯍꯪꯖꯅꯤꯡꯁꯤ ꯖꯄꯥꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯗꯤ ꯑꯥꯔꯠꯀ꯭ꯋꯦꯛ ꯖꯣꯟꯅꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯜꯇꯤ ꯁ꯭ꯇꯣꯔꯤ ꯕꯤꯜꯗꯤꯡ ꯁ꯭ꯀꯥꯏ ꯁ꯭ꯀ꯭ꯔꯦꯄꯔ ꯃꯌꯥꯝ ꯑꯃ ꯇꯨꯗꯕꯗꯤ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯀꯟꯇꯦꯛꯁꯇ ꯍꯧꯖꯤꯛꯁꯤ ꯀꯗꯥꯏ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯀꯤꯇꯦꯛꯁꯤꯡꯁꯤꯅ इवन मल्टी स्टोरी बिल्डिंग सब स्काई स्क्रैपर सब कांदा मणिपुर आर्किटेक्चर मद कंट्रोल तौबगी शक्ति से लेरबा अनि सुम मतमदा मणिपुर हौजि फाउद लेरबा युम मयाम सिंगसे एस पार आईएमसी की लोगी मतुंगना बाईपास होगी मयाम सिंगसे मकोइसि न्यूली लोइ छिरो साबै मथौ मता
ꯐꯖꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯂꯣ ꯏꯟꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥꯈꯤꯕꯁꯤꯡꯁꯤ ꯊꯨꯒꯥꯏꯔꯒ ꯑꯅꯧꯕ ꯁꯥꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯁꯤꯅ ꯃꯄꯥꯡꯒꯜ ꯁꯣꯟꯕꯒꯤ ꯇꯧꯕ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯀꯜꯀꯇꯥꯒꯨꯝꯕ ꯕꯣꯝꯕꯦꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯈꯕꯔꯗ ꯏꯇꯅ ꯇꯥꯕꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯤꯇꯦꯛꯅ 6 ꯁ꯭ꯇꯣꯔꯤ ꯁꯥꯒꯗꯧꯕꯗ 9 ꯁ꯭ꯇꯣꯔꯤ ꯁꯥꯖꯜꯂꯝꯃꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯈꯪꯉꯛꯄꯒ ꯑꯩꯈꯣꯏꯒꯤ ꯀꯛꯊꯠꯇꯅꯒ ꯇꯧꯅꯔꯤꯁꯦ ꯑꯩꯒ ꯃꯇꯝꯗꯤ ꯌꯥꯝ ꯇꯦꯜꯂꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯂꯥꯟꯅ ꯁꯥꯖꯜꯂꯨꯕ ꯄꯣꯠꯇꯣ ꯊꯨꯒꯥꯏꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ ꯂꯥꯟꯅ ꯁꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯁ꯭ꯇꯦꯖꯇꯗꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗ ꯈꯔ ꯁꯦꯝꯗꯣꯛ ꯁꯤꯖꯤꯟ ꯇꯧꯔꯒ ꯃꯦꯅꯦꯖ ꯇꯧꯔꯒ ꯁꯨꯝ ꯊꯝꯕꯒꯤꯗꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯊꯨꯒꯥꯏꯔꯨꯕꯒꯤ ꯀꯩꯅꯣꯗꯤ ꯁꯛꯇꯤꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯊꯦꯡꯅꯕꯅ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅ ꯊꯪꯅꯕꯗ ꯂꯩꯕ ꯌꯨꯝ ꯌꯥꯝ ꯋꯥꯡ ꯁꯥꯟ ꯂꯩꯕ ꯂꯥꯏꯔꯕꯗꯨꯅ ꯌꯥꯝꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯕ ꯌꯨ ꯑꯥꯔ ꯍꯥꯏꯕꯗ ꯀꯥꯏꯔꯒ ꯇꯥꯔꯀꯥꯟꯗ ꯌꯨꯝꯒꯤ ꯊꯪꯅꯕ ꯃꯤꯗꯣ ꯁꯤꯕ ꯅꯥꯕ ꯌꯥꯎꯅꯔꯤ ꯃꯣꯏꯗ ꯀꯩ ꯑꯦꯛꯁꯟ ꯂꯧꯐꯝ ꯊꯣꯛꯏ ꯃꯁꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯕꯥꯏꯂꯣ ꯏꯟꯗꯕꯗꯒꯤ ꯊꯣꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯁꯦꯠ ꯕꯦꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯠ ꯕꯦꯛꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥ ꯃꯇꯤꯛ ꯆꯥꯅ ꯊꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯕꯤꯜꯗꯤꯡꯗꯨ ꯗꯦꯃꯦꯖ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯤꯟꯊꯔꯛꯑꯒꯁꯨ ꯊꯪꯅꯕꯒꯤ ꯌꯨꯝꯗꯨꯗ ꯇꯥꯗꯅꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯡꯅ ꯁꯥꯒꯦ ꯍꯥꯏꯔꯒꯗꯤ ꯈꯔ ꯍꯟꯗꯣꯛꯑꯒ ꯁꯥꯕꯤꯕ ꯃꯊꯧ ꯇꯥꯏ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯕꯥꯏꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯔꯝꯃꯒ ꯅꯤꯡꯈꯥꯏꯔꯛꯑꯗꯤ ꯑꯗꯨꯗꯤ ꯀꯔꯤ ꯄꯅꯤꯁꯃꯦꯟ ꯑꯩ ꯑꯃꯨꯛ ꯈꯨꯝꯖꯒꯦ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯕꯥꯏꯂꯣ ꯏꯜꯂꯒ ꯁꯥꯔꯝꯃꯒꯗꯤ ꯇꯦꯛꯏꯕꯗꯨ ꯀꯔꯤꯗꯅ ꯇꯦꯛꯏꯕꯅꯣ ꯍꯥꯏꯕꯁꯤ ꯌꯦꯡꯕ ꯇꯥꯏ ꯇꯦꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯗ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯈꯤꯕ ꯁꯣꯏꯜ ꯐꯥꯎꯟꯗꯦꯁꯟ ꯐꯠꯇꯗꯅ ꯇꯦꯛꯄ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯥꯔꯀꯤꯇꯦꯛꯅ ꯀꯟꯐꯤꯒꯨꯔꯦꯁꯟ ꯃꯥꯒꯤ ꯌꯨꯝꯁꯥꯂꯣꯟ ꯑꯥꯔꯀ꯭ꯋꯦꯛꯀꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯈꯨꯠꯁꯥꯔꯣꯟꯗꯣ ꯂꯥꯜꯂꯝꯃꯒꯗꯤ ꯑꯥꯔꯀꯤꯇꯦꯛꯀꯤ ꯃꯊꯧꯅꯤ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯑꯩꯒ ꯃꯇꯥꯡꯁꯤ ꯂꯥꯛꯆꯅꯤꯡꯉꯤꯁꯦ victim ꯑꯣꯏꯔꯤꯕ ꯄꯣꯠꯇꯣ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯊꯪꯅꯕꯗꯣ ꯀꯔꯤ ꯃꯥꯒꯤ ꯀꯔꯤ ꯐꯪꯐꯝ ꯊꯣꯛꯀꯦ ꯁꯤ ꯋꯥꯅꯤ ꯁꯤꯗꯤ ꯑꯩ ꯍꯥꯏꯅ ꯑꯩꯒ ꯃꯥ ꯊꯪꯅꯕꯗꯣ ꯌꯥꯝ ꯂꯥꯏꯔꯕ ꯑꯗꯨꯅꯦ ꯏꯅꯥꯛ ꯈꯨꯟꯕꯗꯨꯅ ꯁꯥꯔꯒ ꯇꯦꯛꯑꯒꯁꯨ ꯃꯤꯗꯨ ꯑꯗꯨꯝ ꯅꯠꯇꯦ, ꯁꯤꯕꯗꯨꯕꯨ ꯃꯁꯤ yes, yes. ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯁꯤ ꯅꯠꯇꯦ ꯃꯗꯨ ꯃꯥꯅ ꯑꯁꯣꯏꯕꯗ ꯊꯤꯔꯛꯀꯗꯣꯏꯅꯦꯕ ꯑꯁꯣꯏꯕꯗ ꯊꯤꯔꯛꯀꯥꯟꯗ ꯃꯥꯗꯨ ꯃꯥꯒꯤ ꯐꯥꯏꯟ ꯇꯧꯗꯣꯏꯅꯤ ꯃꯉꯣꯟꯗꯒꯤ FIR ꯄꯟꯗꯣꯏꯅꯤ ꯃꯥꯒꯤ ꯑꯥꯔꯀꯤꯇꯦꯛꯅꯁꯨ ꯁꯣꯏꯔꯝꯃꯒ ꯑꯥꯔꯀꯤꯇꯦꯛꯀꯤ ꯐꯥꯒꯗꯣꯏꯅꯤ ꯏꯟꯖꯤꯅꯤꯌꯔꯗꯨꯅ ꯁ꯭ꯇ꯭ꯔꯛꯆꯔ ꯗꯤꯖꯥꯏꯟꯗ ꯁꯣꯏꯔꯝꯃꯒꯅ ꯃꯥꯅ ꯐꯥꯗꯣꯏꯅꯤ ꯁꯥꯔꯤꯕ ꯕꯤꯜꯗꯔꯗꯨꯅ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯗꯅ ꯕꯤꯜꯗꯤꯡꯗꯨ ꯇꯦꯛꯑꯒꯅ ꯃꯥꯒꯤ ꯕꯤꯜꯗꯔꯗ ꯐꯥꯗꯣꯏꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯐꯥꯕ ꯀꯥꯟꯗꯨꯗ ꯃꯥꯒꯤ ꯄꯣꯠꯇꯨ ꯂꯣꯏ ꯊꯣꯛꯂꯛꯀꯅꯤ ꯑꯣꯀꯦ ꯑꯩꯒ ꯁꯨꯝ ꯃꯌꯦꯛ ꯁꯦꯡꯗꯕ ꯑꯩꯅ ꯉꯁꯥꯏ ꯍꯪꯖꯈꯤꯕ ꯀꯣꯏꯁꯟꯗꯣ ꯃꯅꯤꯄꯨꯔꯗ ꯖꯄꯥꯟꯗ ꯀꯩꯗ ꯃꯜꯇꯤ ꯁ꯭ꯇꯣꯔꯤ ꯕꯤꯜꯗꯤꯡ ꯁꯥꯔꯤ ꯗꯨꯕꯥꯏꯗ ꯌꯥꯝ ꯁꯥꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯃꯊꯣꯟ ꯀꯌꯥ ꯐꯥꯎꯁꯤ ꯁꯥꯕ ꯀꯥꯟꯗ ꯁꯦꯞ ꯑꯣꯏꯒꯅꯤ ꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯥꯔꯀꯤꯇꯦꯛꯆꯔꯁꯤꯅ ꯁꯤ ꯐꯥꯎꯗꯤ ꯌꯥꯒꯅꯤ ꯍꯥꯏꯕꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯍꯧꯖꯤꯛ ꯌꯥꯔꯁꯇꯤꯛ ꯊꯝꯕ ꯉꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯡꯕ ꯃꯜꯇꯤ ꯁ꯭ꯇꯣꯔꯤ ꯁꯥꯕꯒꯤ ꯄꯔꯃꯤꯁꯟ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅꯁꯨ ꯄꯤꯗꯦ ꯑꯗꯨꯒ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏ ꯃꯊꯣꯟ 10 10 ꯁꯥꯕꯒꯤ ꯀꯩꯅꯣꯁꯤ ꯁꯥꯅꯤꯡꯕꯒꯤ ꯑꯁꯥꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯖꯄꯥꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯖ꯭ꯋꯥꯔ ꯍꯥꯏꯕ ꯃꯐꯝꯁꯤꯡꯗꯗꯤ ꯑꯗꯨꯝ ꯃꯁꯥꯏ ꯃꯣꯏꯅ ꯂꯥꯏꯠ ꯁ꯭ꯇ꯭ꯔꯛꯆꯔ ꯍꯥꯏꯗꯤ ꯁ꯭ꯇꯤꯜ ꯁ꯭ꯇ꯭ꯔꯛꯆꯔꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯅ ꯁꯥꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯨ ꯑꯩꯈꯣꯏꯅ ꯁ꯭ꯇꯤꯜ ꯁ꯭ꯇ꯭ꯔꯛꯆꯔꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯊꯣꯟ 5 ꯇꯔꯨꯛꯀ ꯁꯥꯕ ꯌꯥꯕꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯃꯌꯥꯝ ꯑꯃ ꯃꯄꯥꯟꯗꯒꯤ ꯂꯥꯛꯑꯦ ꯑꯗꯨꯅ ꯀꯨꯏꯔꯔꯣꯏ ꯆꯍꯤ ꯑꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯜ ꯁ꯭ꯇ꯭ꯔꯛꯆꯔꯅ ꯃꯜꯇꯤ ꯁ꯭ꯇꯣꯔꯤ ꯁꯥꯕꯒ ꯆꯍꯤ ꯑꯃꯅꯤꯁꯤꯗ ꯑꯗꯨꯝ ꯎꯕꯤꯔꯅꯤ ꯈꯜꯂꯤ ꯑꯩꯅ ꯏꯟꯇꯔꯅꯦꯠꯇ ꯌꯦꯡꯖꯈꯤꯕꯗ ꯖꯄꯥꯟꯒꯤ ꯌꯥꯝ ꯋꯥꯡꯕ ꯃꯜꯇꯤ ꯁ꯭ꯇꯣꯔꯤ ꯕꯤꯜꯗꯤꯡ ꯑꯃ ꯌꯨ ꯑꯥꯔꯁꯤꯅ ꯁꯨꯃꯥꯏꯅ ꯐꯖꯅ ꯍꯥꯏꯔꯀꯥꯟꯗ ꯀꯩꯝꯇ ꯇꯦꯛꯇꯕꯤꯗ ꯄꯨꯔꯥ ꯂꯩꯈꯤꯕ ꯃꯁꯤ ꯌꯨ ꯑꯥꯔ ꯍꯥꯏꯕꯁꯤ ꯖꯄꯥꯟꯁꯤꯁꯨ ꯀꯩꯁꯨ ꯁꯤꯅꯤꯡꯕ ꯄꯣꯠꯇꯤ ꯌꯨ ꯑꯥꯔ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯣ ꯃꯣꯏꯗꯤ ꯌꯥꯝ ꯋꯥꯡ ꯁꯥꯏ ꯃꯅꯤꯄꯨꯔꯗꯗꯤ ꯁꯥꯕ ꯌꯥꯗꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤꯁꯦ ꯖꯄꯥꯟ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯋꯥꯟꯗ 101 ꯍꯥꯏꯅ ꯇꯋꯥꯔ ꯑꯃ ꯂꯩ ꯃꯊꯣꯟ 100ꯒ ꯑꯃ ꯋꯥꯡꯕ ꯃꯁꯤꯒꯤ ꯇꯋꯥꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯤ ꯑꯋꯥꯡꯕꯁꯤ ꯈ꯭ꯋꯥꯏ ꯃꯇꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯃꯇꯨꯝ ꯑꯆꯧꯕ ꯑꯃ ꯍꯥꯞꯄꯦꯕ ꯍꯥꯏꯕꯗꯤ ꯃꯁꯤ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯁꯣꯝꯗ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯃꯥꯅ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯄ ꯁꯣꯝꯗ ꯍꯥꯏꯔꯒ ꯀꯥꯎꯟꯇꯔ ꯕꯦꯂꯦꯟꯁ ꯇꯧꯕꯅꯤ ꯑꯗꯣ ꯑꯃꯨꯛꯁꯨ ꯍꯥꯏꯗꯅ ꯀꯣꯏꯆꯠ ꯆꯠꯈꯤꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯧꯕꯗ ꯑꯩꯈꯣꯏ ꯌꯥꯎꯔꯤꯕ ꯁꯣꯛ ꯑꯦꯕꯖꯣꯔꯕꯔꯁꯦ ꯁꯤꯅꯤ ꯃꯔꯤꯒꯨꯝꯕꯅ ꯑꯃꯨꯛ ꯐꯥꯔꯦꯕ ꯍꯥꯏꯕꯗ ꯁꯣꯝꯗꯁꯨ ꯍꯦꯟꯅ ꯍꯥꯏꯒꯗꯕ ꯁꯣꯝꯗꯁꯨ ꯍꯦꯟꯅ ꯃꯤꯁꯦ ꯁꯨꯝ ꯍꯥꯏꯕ ꯍꯦꯟꯈ꯭ꯔꯒꯗꯤ ꯃꯥꯁꯨ ꯀꯨꯏꯅ ꯍꯥꯏꯔꯛꯑꯒꯗꯤ ꯇꯦꯛꯂꯛꯏꯗꯅ ꯑꯗꯨꯅ ꯑꯗꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯇꯦꯛꯅꯤꯛ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯗꯤ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯟꯖꯤꯅꯤꯌꯔꯁ ꯑꯥꯔꯀꯤꯇꯦꯛ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜ ꯀꯟꯗꯤꯁꯟ ꯃꯌꯥꯝꯁꯤꯒꯤ ꯌꯦꯡꯉꯒ ꯇꯧꯗ꯭ꯔꯒꯗꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯒꯤ ꯁꯥꯟꯅꯕ ꯃꯦꯇꯔꯤꯌꯦꯜ ꯂꯩꯔꯒ ꯑꯗꯨ ꯌꯦꯡꯉꯒ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯃꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯔꯣꯜ ꯑꯣꯐ ꯑꯥꯔꯀꯤꯇꯦꯛ ꯏꯟ ꯑꯥꯔꯠꯀ꯭ꯋꯦꯛ ꯄ꯭ꯔꯣꯟ ꯑꯦꯔꯤꯌꯥ ꯃꯅꯤꯄꯨꯔꯒꯨꯝꯕ ꯌꯨ ꯑꯥꯔ ꯌꯥꯝ ꯍagꯟꯕ ꯂꯝꯗꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯁꯥꯕꯒꯤ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕ ꯑꯥꯔꯀꯤꯇꯦꯛꯁꯤꯡꯁꯤꯒꯤ ꯊꯧꯗꯥꯡ ꯀꯗꯥꯏ ꯐꯥꯎꯗ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯗꯣ ꯉꯁꯤ ꯈꯟꯅ ꯅꯩꯅꯖꯕꯅꯤ ꯑꯥꯔꯀꯤꯇꯦꯛꯁꯤꯡꯅ ꯑꯆꯧꯕ ꯔꯣꯜ ꯃꯌꯥꯝꯈꯛ ꯂꯧꯔꯤ ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯚꯦꯟ ꯇꯧꯕ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔ ꯃꯌꯥꯝꯗꯒꯤ ꯀꯟꯕ ꯌꯥꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯤ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯗꯅ ꯑꯥꯔꯀꯤꯇꯦꯛꯇ ꯄꯩꯁꯥ ꯀꯌా ꯄꯤꯒꯗꯣꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯇꯥꯏꯁꯣꯟꯅꯁꯨ ꯍꯥꯏꯕꯤꯔꯦ ꯋꯥꯐꯝ ꯑꯗꯨꯅ ꯁꯥꯏꯗ ꯊꯝꯈ꯭ꯔꯒꯁꯨ ꯑꯥꯔꯀꯤꯇꯦꯛꯀꯤ ꯉꯁꯤꯒꯤ ꯔꯣꯜꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯨ ꯑꯣꯏꯔꯦ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ
ꯃꯅꯤꯄꯨꯔꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯀꯤꯇꯦꯛꯁꯤꯡꯅ ꯖꯄꯥꯟꯗ ꯁꯥꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔꯒꯤ ꯂꯣꯏꯁꯤꯟꯅꯕ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯇꯥꯃꯣ ꯄꯤ ꯏꯕꯣ ꯆꯥꯎꯕ ꯁꯤꯕꯤꯗꯤꯇ ꯀꯪꯂꯥꯄꯥꯎ ꯑꯦ ꯖꯣꯏꯆꯦꯁꯟ ꯁꯔꯃ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯅꯤꯄꯨꯔ ꯑꯥꯔꯀꯤꯇꯦꯛ ꯐꯣꯔꯝ ꯑꯃꯁꯨꯡ ꯕꯤ ꯀ꯭ꯔꯤꯁꯇ ꯀꯨꯃꯥꯔ ꯁꯔꯃ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯅꯤꯄꯨꯔ ꯑꯥꯔꯀꯤꯇꯦꯛ ꯐꯣꯔꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯄꯨꯡ 3 ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ